ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯕꯤ ꯃꯁꯛ ꯃꯇꯧꯗꯤ ꯊꯣꯏꯅ ꯊꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯀꯥ ꯍꯦꯟꯅ ꯅꯣꯏꯕꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯗꯤ ꯃꯍꯥꯛꯄꯨ ꯎꯕꯗ ꯀꯔꯦꯝꯅꯗꯨ ꯅꯣꯛꯅꯕꯤꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯀꯅꯥꯅꯁꯨ ꯊꯣꯏꯕꯤꯕꯨ ꯐꯖꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯅꯣꯡꯃꯇ ꯍꯥꯏꯕꯤꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯣꯏꯕꯤꯒꯤ ꯃꯅꯝ ꯑꯔꯨꯕꯤ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄꯗ ꯅꯠꯇꯅ ꯃꯆꯜꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯅꯠꯇ ꯅꯠꯇꯕ ꯄꯥꯎ ꯀꯌꯥꯁꯨ ꯃꯕꯨꯡ ꯆꯥꯎꯔꯦꯜꯗ ꯇꯝꯁꯤꯟꯗꯨꯅ ꯆꯥꯎꯔꯦꯜꯅ ꯅꯨꯄꯤ ꯃꯋꯥ ꯂꯧꯗꯨꯅ ꯃꯆꯜ ꯑꯁꯤꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯤꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯊꯣꯏꯕꯤ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯋꯥꯔꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯋꯥꯍꯧ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯐꯤꯁꯥꯀꯣꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯐꯤ ꯀꯟꯅ ꯁꯥꯔꯤ ꯇꯥꯟꯖꯥꯗꯨꯗ ꯑꯔꯨꯕꯤ ꯊꯣꯛꯂꯛꯇꯨꯅ, "ꯍꯩ ꯑꯣꯛꯄꯤ ꯃꯥꯟꯕꯤ, ꯌꯨꯝꯁꯤ ꯅꯪꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯗꯨꯅ ꯄꯥꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯁꯥꯒꯤꯗ ꯈꯟꯕꯗ ꯅꯪ ꯑꯩꯈꯣꯏꯒꯁꯦ ꯃꯤꯑꯣꯏꯅ ꯎꯗ꯭ꯔꯦꯅꯦ ꯍꯥ? ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯁꯨ ꯂꯧꯕꯤꯅꯕ ꯅꯨꯄꯥ ꯂꯩꯔꯣꯏꯅꯦ꯫ ꯐꯤꯕꯝꯗꯨꯅ ꯑꯣꯛꯄꯤ ꯃꯥꯜꯂꯕꯅꯤꯅ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯅ ꯁꯨꯝ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯒꯦ ꯁꯤꯈ꯭ꯔꯣ꯫ ꯃꯤꯔꯦꯝ ꯊꯥꯛ ꯋꯥꯔꯦ, ꯅꯪꯅ ꯆꯥꯔꯤꯕ ꯅꯊꯤꯕꯣꯡ ꯃꯌꯥꯝꯗꯣ ꯑꯣꯛꯇ ꯄꯤꯖꯔꯕꯗꯤ ꯅꯥꯟꯅꯅꯦ ꯁꯦꯜ ꯊꯝꯐꯝ ꯑꯝꯇ ꯂꯩꯔꯔꯣꯏ." "ꯏꯅꯝꯃ, ꯑꯩꯅ ꯀꯔꯤ ꯁꯣꯏꯈ꯭ꯔꯕꯒꯦ? ꯑꯩꯅ ꯍꯤꯡꯗꯨ ꯂꯩꯕꯁꯦ ꯏꯅꯝꯃꯒ ꯑꯆꯧꯒꯗ ꯌꯥꯝ ꯌꯦꯠꯂꯕ꯭ꯔꯥ? ꯏꯅꯝꯃ, ꯑꯩꯁꯨ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯑꯁꯨꯝꯅ ꯑꯣꯏꯅꯤꯡꯕ ꯅꯠꯇꯦ." "ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯑꯣꯟꯈꯠꯇꯅ ꯈꯨꯝꯃꯤꯅꯦ ꯃꯁꯦ꯫ ꯍꯦ ꯃꯤ ꯃꯥꯟꯅꯕꯤ, ꯍꯪꯉꯣꯏꯕꯨ ꯔꯣꯕꯤ ꯃꯥꯟꯕꯤ, ꯐꯤꯕꯝꯗꯨꯒ ꯍꯤꯡꯅꯤ ꯍꯤꯡꯉꯤꯕꯗꯨꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ? ꯑꯩꯒ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯁꯤꯖꯈ꯭ꯔꯅꯤꯌꯦ꯫ ꯐꯤ ꯁꯥꯔꯤꯅꯤꯅ ꯊꯥꯡꯖꯥ ꯃꯦꯟꯖꯥꯝꯁꯨ ꯌꯦꯡꯗꯦ, ꯅꯠꯇꯦ ꯌꯨꯝꯁꯤꯕꯨ ꯅꯥꯇꯣꯝ ꯈꯛꯇꯒꯤ ꯅꯌꯨꯝꯂꯣ? ꯅꯪꯅ ꯑꯍꯤꯡ ꯊꯦꯡꯅ ꯐꯤ ꯁꯥꯗꯅ ꯑꯍꯤꯡ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ꯫ ꯑꯗꯨꯅ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤꯁꯨ ꯅꯪꯒꯤ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯜꯁꯤꯅ ꯄꯣꯊꯥꯕꯒ ꯑꯝꯇ ꯈꯪꯍꯟꯗ꯭ꯔꯦꯗꯅ꯫ ꯑꯩꯅꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ, ꯅꯪꯒꯤ ꯐꯤꯗꯣ ꯀꯣꯟꯅ ꯁꯥꯎ꯫ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯅꯕꯨꯡꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯕꯅꯤ, ꯃꯗꯣ ꯁꯨꯗꯣꯛꯂꯝꯃꯨ ꯑꯃꯣꯠꯄꯁꯤꯡꯗꯣ꯫ ꯑꯩꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯅꯦ ꯐꯤꯁꯤ ꯀꯔꯤꯒꯨꯝꯕ ꯁꯨꯔꯝꯗ꯭ꯔꯕ ꯅꯪꯒꯤ ꯐꯤꯁꯥꯀꯣꯟꯗꯣ ꯑꯩꯅ ꯌꯥꯟꯈꯥꯏꯔꯦ ꯈꯪ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯔꯨꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯈꯣꯡꯊꯥꯡ ꯁꯥꯍꯨꯝ ꯅꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯁꯤꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤ? ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯦ? ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯍꯟꯕꯤꯗ꯭ꯔꯤꯕꯅꯤ꯫ ꯍꯤꯡꯕꯁꯨ ꯋꯥ, ꯁꯤꯕꯁꯨ ꯉꯝꯗ ꯑꯁꯨꯛ ꯇꯣꯟꯕ ꯃꯄꯣꯛꯁꯤꯗ ꯄꯣꯛꯂꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯃꯤꯑꯣꯏ ꯃꯄꯣꯛꯁꯤꯗ ꯄꯣꯛꯄꯤꯔꯝꯂꯤꯕꯅꯤ? ꯏꯅꯝꯃ, ꯅꯪꯁꯤ ꯃꯤꯇꯣꯞ ꯅꯠꯇꯦꯀꯣ꯫ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯩꯕꯨ ꯍꯩꯅꯗ꯭ꯔꯕꯁꯨ ꯏꯅꯝꯃꯅꯗꯤ ꯑꯩꯕꯨ ꯅꯆꯜꯂꯕꯅꯤ ꯈꯟꯅ ꯏꯐꯝꯗ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯕ ꯌꯥꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯑꯩ ꯅꯈꯣꯏꯗ ꯋꯥꯔꯧꯕꯗꯤ ꯂꯩꯇꯦ꯫ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯅ ꯑꯩꯕꯨ ꯋꯥꯍꯟꯕꯅꯤ." ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯕꯨꯡꯒꯤ ꯑꯃꯣꯠꯄ ꯐꯤꯁꯤꯡꯗꯨ ꯄꯨꯗꯨꯅ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯊꯒꯦ ꯇꯧꯕꯒ ꯍꯥꯟꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯐꯤ ꯁꯨꯔꯝꯕ ꯃꯧ ꯅꯍꯥ ꯑꯃꯅ, "ꯍꯩ ꯊꯣꯏꯕꯤ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ?" "ꯏꯅꯝꯃ, ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯀꯦ ꯇꯧꯕꯅꯤ." "ꯍꯩ, ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗꯒꯤꯅꯦ ꯂꯥꯝꯃꯒ ꯁꯣꯛꯎ꯫ ꯁꯥꯃꯨ ꯃꯥꯟꯕꯤ ꯅꯪꯅ ꯄꯤꯛꯈ꯭ꯔꯕ ꯊꯣꯡꯒ꯭ꯔꯥ ꯃꯆꯥꯗꯨꯗ ꯅꯦꯠꯊꯔꯒ ꯊꯨꯗꯦꯛꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯊꯣꯡꯒ꯭ꯔꯥꯗꯒ ꯅꯦꯠꯂꯒꯅꯦ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯊꯣꯡꯒ꯭ꯔꯥꯁꯦ ꯅꯪꯅ ꯁꯥꯕ ꯅꯠꯇꯦꯌꯦ, ꯁꯛꯇꯥꯁꯤꯗꯤ." ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯈꯨꯝꯂꯨꯕ ꯇꯧꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗꯒꯤ ꯂꯥꯝꯗꯨꯅ ꯃꯥꯒꯤ ꯏꯁꯤꯡꯗꯨ ꯁꯣꯛꯂꯒ ꯐꯤ ꯁꯨꯕ ꯍꯧꯏ꯫ ꯃꯦꯝꯆꯥꯅ, "ꯏꯆꯦ, ꯃꯁꯤꯒꯤ ꯃꯁꯤꯕꯨ ꯀꯔꯤ ꯈꯨꯅꯣꯏ ꯆꯥꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯈꯨꯅꯣꯏꯁꯤ ꯎꯕꯗ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯑꯩꯗꯤ꯫ ꯆꯥꯛꯀꯁꯦ ꯄꯨꯈꯝꯗ ꯍꯥꯞꯂꯒ ꯆꯥꯔꯝꯗꯧ ꯃꯥꯟꯗꯦꯕꯤ, ꯀꯣꯝꯄꯥꯛꯇꯒ ꯍꯥꯞꯂꯒ ꯆꯥꯔꯝꯅꯤꯌꯦ ꯃꯥꯅ ꯇꯨꯝꯂꯝꯒꯗꯧ ꯐꯃꯨꯡꯗꯣ꯫ ꯑꯩꯗꯤꯅꯦ ꯑꯃꯨꯛꯇꯕꯨ ꯌꯦꯡꯅꯤꯡꯉꯤ ꯃꯥꯒꯤ ꯐꯃꯨꯡꯗꯣ." ꯁꯅꯥꯅ, "ꯍꯣꯏ ꯏꯕꯦꯝꯃ, ꯑꯔꯨꯕꯤꯅ ꯍꯥꯏꯕꯗ ꯃꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕ ꯏꯃꯨꯡꯗꯨꯗꯕꯨ ꯆꯥꯛꯀꯁꯦ ꯀꯣꯔꯐꯨꯗ ꯊꯣꯡꯉꯦꯌꯦ꯫ ꯁꯥꯃꯨ ꯃꯥꯟꯕꯤꯁꯤꯅ ꯆꯥꯅꯕ ꯑꯗꯨꯐꯥꯎ ꯀꯣꯟꯅꯗꯦ ꯍꯥꯏꯕꯅꯤ꯫ ꯐꯤꯁꯥꯀꯣꯟꯒꯤ ꯐꯝꯐꯝꯗꯣ ꯐꯝꯕꯥꯛꯀꯥꯗꯣ ꯇꯦꯛꯇꯅ ꯇꯣꯏꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯅꯣꯏꯃꯟꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯝꯇ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯐꯤꯕꯝꯁꯤ ꯎꯗ꯭ꯔꯣ? ꯃꯥꯅ ꯆꯠꯄꯗ ꯂꯩꯕꯥꯛꯀꯁꯦ ꯗꯪ ꯗꯪ ꯂꯥꯎꯈꯩ ꯅꯤꯛꯂꯤꯕꯁꯦ꯫ ꯏꯆꯦ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯒꯗꯧ ꯐꯥꯎꯕ ꯍꯦꯛ ꯀꯤꯖꯩ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯁꯣꯏꯗꯅ ꯏꯊꯛꯁꯤꯗꯒ ꯇꯨꯁꯤꯜꯂꯛꯑꯣ, ꯑꯩꯗꯤ ꯄꯨꯛꯄꯥꯛ ꯄꯥꯛꯇꯅ ꯁꯤꯔꯣꯏꯗ꯭ꯔꯣ? ꯍꯩꯃꯥ, ꯅꯪꯁꯤꯅ ꯍꯦꯛ ꯉꯥꯡꯕ ꯋꯥꯁꯤꯕꯅꯦ꯫ ꯑꯩꯒꯤꯗꯤ ꯐꯤꯁꯦ ꯁꯨꯕ ꯂꯣꯏꯔꯦ, ꯅꯪꯒꯤꯁꯨ ꯂꯣꯏꯔꯕꯗꯤ ꯍꯟꯅꯕ ꯇꯧꯔꯁꯤꯔꯣ? ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯐꯧꯕꯗ ꯑꯩꯗꯤ ꯀꯣꯛꯄꯨ ꯉꯥꯎꯁꯤꯜꯂꯛꯏ꯫ ꯍꯜꯂꯁꯤ ꯏꯆꯦ, ꯐꯤ ꯁꯨꯕꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯤꯒꯤ ꯁꯥꯃꯨ ꯃꯥꯟꯕꯤꯁꯤꯒꯤ ꯃꯇꯧꯁꯦ
ꯌꯦꯡꯕ ꯍꯟꯅꯕ ꯅꯨꯡꯉꯥꯏꯗꯅ ꯌꯦꯡꯕꯒꯤ ꯋꯥꯅꯤ ꯃꯦꯝꯆꯥ ꯑꯃꯗꯤ ꯁꯅꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯏꯕꯤꯅꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯦ ꯃꯅꯥꯛꯇ ꯃꯤ ꯑꯃꯇ ꯂꯩꯇ꯭ꯔꯕꯁꯤꯗꯗꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯥꯒꯤ ꯐꯤꯁꯤꯡꯗꯨ ꯁꯨꯕ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯅ ꯇꯧꯏ ꯊꯣꯏꯕꯤꯅ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯂꯝꯍꯦꯟꯕ ꯑꯉꯥꯡ ꯈꯔꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯩꯇꯨꯝ ꯂꯪꯊꯔꯛꯄꯗꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯣꯏꯕꯒꯤ ꯈꯔꯅꯒ ꯅꯥꯟꯕꯒ ꯊꯣꯏꯕꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯕꯨꯡ ꯂꯥꯎꯅ ꯍꯦꯛ ꯇꯥꯁꯤꯜꯂꯤ ꯇꯥꯔꯦ ꯇꯥꯔꯦ ꯂꯩꯁꯥꯕꯤ ꯑꯅꯣꯏꯕꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯦ ꯑꯉꯥꯡ ꯑꯃꯅ ꯌꯦꯡꯉꯣ ꯏꯔꯥꯛꯅꯩꯅꯦ ꯇꯧꯏꯁꯦ ꯅꯣꯛꯅꯤꯡꯖꯦꯉꯣ ꯂꯩꯇꯨꯝ ꯊꯣꯝꯖꯤꯜꯂꯣ ꯑꯩ ꯂꯩꯇꯨꯝ ꯊꯤꯔꯛꯀꯦ ꯊꯣꯏꯕꯤꯁꯨ ꯋꯥꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨ ꯂꯥꯝꯗꯨꯅ ꯀꯥꯈꯠꯂꯛꯂꯒ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯩꯇꯨꯝ ꯊꯥꯔꯤꯗꯣ ꯂꯩꯔꯝꯃꯣ ꯈꯪꯅꯤꯗꯣ ꯅꯣꯏ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯪꯊꯒꯦꯕ ꯑꯉꯥꯡꯅꯤ ꯃꯤ ꯎꯁꯤꯠꯇꯕ ꯇꯣꯝꯕ ꯆꯦꯜꯂꯧꯔꯁꯤ ꯂꯥꯎ ꯑꯅꯣꯏꯕꯤꯁꯦ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯔꯦ ꯑꯅꯣꯏꯕꯤ ꯆꯦꯟꯕ ꯉꯝꯗꯕꯤ ꯑꯅꯣꯏꯕꯤ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯅꯣꯏ ꯇꯥꯟꯅꯕꯤꯔꯛꯑꯣ ꯆꯦꯟꯕꯁꯨ ꯉꯝꯗꯕꯗꯣ ꯑꯅꯣꯏꯕꯤ ꯊꯣꯏꯕꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯜꯂꯨꯕꯒꯤ ꯃꯐꯤꯗꯨꯁꯨ ꯄꯨꯝꯆꯣꯠ ꯆꯣꯠꯂꯕ ꯑꯣꯏꯕꯅ ꯇꯥꯟꯅꯕ ꯉꯝꯂꯔꯣꯏꯗꯕ ꯑꯉꯥꯡꯁꯤꯡꯗꯨ ꯇꯥꯟꯅꯕꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯐꯤꯁꯤꯡꯗꯨ ꯄꯨꯗꯨꯅ ꯍꯟꯒꯦ ꯇꯧꯕꯒ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯍꯩ ꯊꯣꯏꯕꯤ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯅꯩꯈꯥꯏꯔꯤꯕꯁꯦ ꯅꯪꯅꯔꯥ ꯏꯅꯦ ꯂꯝꯍꯦꯟꯕ ꯑꯉꯥꯡ ꯈꯔꯅ ꯂꯩꯇꯨꯝ ꯊꯥꯔꯛꯄꯗꯒꯤ ꯁꯣꯏꯗꯅ ꯄꯨꯈ꯭ꯔꯤꯁꯤ ꯇꯥꯁꯤꯟꯕꯗꯒꯤ ꯏꯁꯤꯡꯁꯦ ꯈꯔ ꯅꯩꯈ꯭ꯔꯦ ꯁꯥꯎꯕꯤꯔꯣ ꯀꯔꯤꯒꯤ ꯁꯥꯎꯗꯕ ꯈꯨꯜ ꯄꯨꯝꯕꯒꯤ ꯃꯤꯅ ꯊꯛꯅ ꯆꯥꯅꯔꯤꯕ ꯏꯁꯤꯡꯁꯤꯕꯨ ꯂꯩꯅꯥ ꯇꯥꯃꯈꯩ ꯅꯩꯈꯥꯏꯔꯒ ꯏꯕꯦꯝꯃ ꯅꯁꯥꯒꯤ ꯐꯤꯕꯝꯗꯣ ꯈꯔꯁꯨ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯗꯩ ꯈꯔ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯣꯏꯔꯦ ꯈꯪꯂꯕꯗꯤ ꯅꯁꯥꯅ ꯈꯔꯁꯨ ꯁꯦꯝꯗꯣꯛꯅꯕ ꯇꯧꯋꯣ ꯅꯪꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯇꯥꯁꯤꯟꯗꯅ ꯀꯔꯤꯒꯨꯝꯕ ꯁꯤꯔꯕꯗꯤ ꯈꯨꯜ ꯄꯨꯝꯕꯒꯤ ꯃꯤꯁꯦ ꯊꯛꯅꯤꯡꯉꯥꯏ ꯆꯥꯅꯤꯡꯉꯥꯏ ꯏꯁꯤꯡ ꯐꯪꯗꯗꯅ ꯋꯥꯅꯒꯗꯧꯔꯤꯕ ꯈꯪꯂꯕ꯭ꯔꯥ ꯅꯣꯏꯒꯨꯝꯕ ꯃꯤꯁꯤꯅꯦ ꯁꯤꯔꯕꯁꯨ ꯃꯔꯨꯅ ꯌꯨꯏ ꯍꯥꯏꯅꯔꯤꯕꯁꯦ ꯆꯠꯂꯣ ꯐꯤꯕꯝꯗꯨ ꯌꯦꯡꯅꯤꯡꯗꯦ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯆꯣꯠꯂꯤꯕ ꯃꯐꯤꯗꯨ ꯍꯥꯟꯅ ꯍꯣꯡꯗꯣꯛꯂꯒ ꯃꯥꯅ ꯁꯨꯔꯨꯕ ꯐꯤꯁꯤꯡꯗꯨ ꯐꯧꯗꯣꯛꯂꯤꯉꯩ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯦ ꯊꯣꯏꯕꯤ ꯇꯥ ꯈꯣꯏꯗꯨꯝꯅ ꯂꯝꯄꯥꯛꯇꯝꯗ ꯊꯣꯛꯂꯛꯑꯣꯌꯦ ꯍꯧꯖꯤꯛ ꯊꯨꯅ ꯑꯩ ꯆꯠꯂꯦ ꯊꯣꯏꯕꯤꯁꯨ ꯍꯔꯥꯎ ꯂꯝꯄꯥꯛꯇꯝꯅ ꯊꯣꯛꯂꯛꯇꯨꯅ ꯇꯥ ꯈꯣꯏꯗꯨꯝ ꯀꯔꯤ ꯂꯩꯔꯒꯦ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯗꯨ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕꯒꯤ ꯅꯪ ꯂꯥꯏ ꯀꯩꯅꯣ ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯅꯃꯥꯏ ꯅꯨꯃꯤꯠꯀꯥꯗꯣ ꯃꯛꯁꯤꯜꯂꯤꯗ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯨꯡꯁꯥ ꯁꯥꯕꯒꯤ ꯑꯣꯏꯔꯝꯅꯤ ꯑꯗꯣ ꯅꯪꯕꯨ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯍꯧꯗꯦ ꯑꯩꯒꯤ ꯈꯨꯠꯁꯨꯃꯟꯁꯨ ꯐꯪꯒꯗꯧ ꯋꯥꯠꯂꯤ ꯑꯗꯨꯅ ꯅꯪꯒꯤ ꯁꯦꯜꯒ ꯂꯩꯔꯕꯗꯤ ꯁꯦꯜꯒꯤꯗ ꯄꯤꯔꯛꯀꯦꯔꯣ ꯏꯃꯥ ꯃꯁꯥ ꯉꯝꯍꯧꯗꯦꯕ ꯇꯥꯈꯣꯏꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯦꯜ ꯑꯝꯇ ꯂꯩꯇꯤꯌꯦ ꯉꯔꯥꯡꯗ ꯇꯥꯆꯧꯅ ꯂꯧꯈꯤꯕꯗ ꯉꯥꯏꯔꯦ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯁꯣꯟꯖꯤꯜꯍꯧꯔꯦ ꯊꯣꯏꯕꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯁꯅꯥ ꯈꯨꯗꯣꯞꯇꯨ ꯂꯧꯊꯣꯛꯇꯨꯅ ꯇꯥꯈꯣꯏꯗꯣꯞꯁꯦ ꯑꯩꯒꯤ ꯈꯨꯗꯣꯞꯁꯦ ꯀꯥꯏꯔꯒ ꯏꯃꯥꯒꯤ ꯑꯅꯥꯕꯗꯣ ꯍꯥꯟꯅ ꯂꯥꯌꯦꯡꯅꯕ ꯇꯧꯔꯣ ꯑꯁ ꯊꯣꯏꯕꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯕ ꯁꯅꯥ ꯀꯥꯏꯔꯒ ꯏꯃꯥ ꯂꯥꯌꯦꯡꯕ ꯑꯩ ꯉꯝꯃꯣꯏꯗ ꯀꯅꯥꯗꯒꯤꯅꯣ ꯑꯩꯅ ꯊꯣꯛꯄ ꯊꯤꯔꯒꯦ ꯇꯥꯈꯣꯏꯗꯣꯝ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯄꯣꯠ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯦꯜ ꯄꯤꯌꯨ ꯀꯅꯥꯅꯁꯨ ꯌꯥꯗꯕꯅꯤ ꯑꯩꯒꯤ ꯈꯨꯗꯣꯞꯁꯤꯗꯤ ꯍꯌꯦꯡ ꯇꯥꯈꯣꯏꯗꯨꯝꯅ ꯑꯃꯨꯛ ꯁꯥꯔꯁꯨ ꯌꯥꯏ ꯏꯃꯥꯒꯤ ꯑꯅꯥꯕꯗꯣ ꯍꯥꯟꯅ ꯐꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯈꯨꯗꯣꯞꯁꯤ ꯂꯧꯔꯒꯦꯀꯣ ꯍꯌꯦꯡ ꯑꯩꯒꯤ ꯈꯨꯠꯁꯨꯃꯟ ꯍꯦꯛ ꯐꯪꯕꯒ ꯅꯪꯒꯤ ꯈꯨꯗꯣꯞꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯑꯃꯨꯛ ꯁꯥꯕꯤꯒꯦ ꯇꯥꯈꯣꯏꯗꯣꯝ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦꯀꯣ ꯏꯅꯝꯃ ꯇꯨꯝ ꯍꯧꯒꯠꯂꯝꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯑꯩꯁꯨ ꯏꯃꯥꯗꯣ ꯂꯥꯌꯦꯡꯅꯕ ꯃꯤ ꯀꯧꯔꯨꯅꯕ ꯇꯧꯒꯦ ꯊꯣꯏꯕꯤ ꯆꯠꯈ꯭ꯔꯕꯗ ꯈꯣꯏꯗꯨꯝ ꯁꯅꯥ ꯈꯨꯗꯣꯞꯇꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯏꯃꯥꯗꯒꯤ ꯁꯦꯜ ꯅꯤꯗ꯭ꯔꯕꯁꯨ ꯑꯄꯪꯕ ꯅꯨꯄꯤꯗꯒꯤ ꯊꯦꯝꯗꯅ ꯂꯧꯊꯣꯛꯂꯒ ꯑꯄꯥꯝꯕ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯄꯦꯜꯍꯟꯕ ꯌꯥꯔꯅꯤ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯩꯗꯤ ꯁꯥꯃꯨ ꯃꯥꯟꯕꯤ ꯁꯥꯃꯨ ꯂꯣꯏꯕꯤꯅꯤ ꯀꯣꯏꯔꯤꯁꯦ ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦ ꯁꯥꯃꯨ ꯃꯥꯟꯕꯤꯁꯤꯗ ꯅꯨꯡꯁꯤꯇꯥ ꯇꯧꯔꯤꯉꯩꯗ ꯑꯩꯒꯤ ꯂꯩꯔꯦꯝꯕꯤ ꯃꯥꯟꯕꯤ ꯊꯥꯔꯤꯛꯇꯣ ꯑꯩ ꯂꯥꯛꯇꯦꯅ ꯁꯥꯎꯔꯝꯕ ꯇꯥꯔꯦ ꯄꯥꯏꯈꯣꯝꯕꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯎꯏꯗ ꯈꯣꯏꯗꯨꯝꯅ ꯄꯥꯏꯈꯣꯝꯕ ꯀꯣꯏꯔꯝꯃꯤꯔꯣ ꯃꯇꯝ ꯈꯔ ꯅꯣꯏ ꯈꯨꯜꯁꯤ ꯂꯩꯒꯦ ꯂꯥꯛꯄꯅꯤ ꯃꯤ ꯃꯆꯥꯗꯤ ꯁꯦꯜ ꯊꯨꯝ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯔ ꯃꯥꯜꯂꯦ ꯅꯁꯥ ꯅꯎꯒ ꯌꯥꯝ ꯅꯥꯟꯈꯠꯂꯝꯃꯤ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯥꯏꯕꯛ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯈꯨꯜꯗ ꯀꯣꯏꯕ ꯂꯥꯛꯂꯕꯅꯤꯅ ꯍꯟꯕꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯄꯨꯔꯒ ꯍꯟꯈꯤꯅꯕ ꯑꯁꯨꯝꯅ ꯈꯣꯏꯗꯨꯝ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯄꯨꯟꯅ ꯈꯣꯏꯗꯨꯝꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯆꯥꯎꯔꯦꯜꯅ ꯊꯣꯏꯕꯤ ꯅꯪꯕꯨ ꯅꯅꯝꯃꯒꯤ ꯃꯇꯦꯡꯁꯦ ꯈꯔ ꯄꯥꯡꯕ ꯌꯥꯗ꯭ꯔꯣ ꯅꯅꯝꯃꯁꯦ ꯃꯁꯥꯁꯨ ꯂꯨꯝꯂꯕꯅꯤ ꯅꯪꯕꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯎꯅꯤ ꯁꯨꯃꯟꯗꯕꯒꯤ ꯅꯪꯅ ꯁꯥꯃꯨ ꯃꯥꯜꯂꯤꯕꯗꯣ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯑꯔꯨꯕꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗꯗꯤ ꯑꯐꯕꯤ ꯅꯨꯄꯤ ꯑꯃ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯗꯁꯨ ꯌꯥꯔꯦꯗ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯑꯉꯥꯡꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯀꯥ ꯍꯦꯟꯅꯁꯨ ꯍꯥꯏꯕꯤꯔꯨꯔꯅꯨ ꯀꯔꯤꯒꯤ ꯍꯥꯏꯗꯕꯅꯣ ꯅꯨꯄꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯉꯝ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯗꯤ ꯌꯥꯏꯗꯅ ꯃꯁꯥꯁꯦ ꯀꯔꯤꯝꯇ ꯂꯦꯡ ꯑꯣꯠꯄ ꯇꯧꯗ꯭ꯔꯕꯗꯤ ꯅꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯍꯦꯟꯅ ꯅꯣꯏꯈꯠꯂꯛꯂꯕꯗꯤ
ꯑꯅꯥꯕ ꯑꯣꯏꯔꯛꯄꯗ ꯅꯠꯇꯅ ꯂꯥꯌꯦꯡꯕꯗ ꯁꯦꯜꯁꯨ ꯃꯌꯥꯝ ꯆꯪꯒꯗꯧꯔꯤꯕꯅꯤ ꯊꯕꯛꯇꯤ ꯃꯅꯥꯝꯅ ꯁꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯆꯥꯕꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯌꯥꯔꯦꯁꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯉꯥꯡꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯔꯣꯏ ꯏꯅꯝꯃꯒꯤ ꯊꯣꯏꯕꯤ ꯆꯥꯛꯁꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯅꯪ ꯇꯥꯆꯧꯅ ꯏꯆꯜꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯁꯥꯎꯅꯨꯀꯣ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯇ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯆꯥꯛꯇꯨ ꯆꯥꯅꯕ ꯍꯥꯏꯅ ꯇꯧꯏ ꯑꯌꯨꯛꯇꯁꯨ ꯑꯔꯣꯏꯕꯤꯅ ꯊꯣꯏꯕꯤꯕꯨ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯄꯤꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯁꯨ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯊꯤꯔꯤꯕ ꯆꯥꯛꯂꯨꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯍꯩꯃ ꯊꯣꯏꯕꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯅꯤ ꯅꯪꯒꯤꯗꯤ ꯁꯤ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯌꯥꯝꯅ ꯆꯥꯕꯁꯦ ꯍꯛꯆꯥꯡ ꯅꯣꯏꯕ ꯌꯥꯝ ꯍꯦꯟꯒꯠꯂꯤ ꯍꯥꯏ ꯑꯗꯨꯅ ꯄꯨꯛ ꯍꯥꯡꯗꯅꯕ ꯆꯝꯐꯨꯠ ꯈꯔꯁꯤꯒ ꯆꯥꯛ ꯇꯦꯡꯀꯣꯠ ꯃꯆꯥ ꯁꯤꯟꯕꯒ ꯆꯥꯔꯣ ꯍꯌꯦꯡ ꯑꯌꯨꯛ ꯏꯅꯝꯃꯅ ꯆꯥꯛ ꯉꯟꯅ ꯊꯣꯡꯕꯤꯒꯦ 이나마, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯑꯗꯨꯅ ꯆꯥꯛꯁꯦ ꯈꯖꯤꯛꯇꯒ ꯍꯥꯞꯄꯤꯌꯨ ꯑꯩ ꯊꯣꯏꯕꯤ ꯌꯥꯔꯦ ꯅꯅꯝꯃꯅ ꯇꯧꯔꯤꯕꯗꯣ ꯅꯪꯒꯤ ꯐꯅꯕꯅꯤ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯟꯒꯅꯨ ꯅꯁꯥꯒꯤ ꯐꯤꯕꯝ ꯌꯦꯡꯗꯅ ꯑꯩꯈꯣꯏ ꯇꯥꯆꯧ ꯉꯥ ꯃꯇꯨꯝ ꯁꯤꯃꯇꯒ ꯍꯥꯞꯄꯛꯀꯦ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯅꯪ ꯑꯗꯨꯝ ꯆꯥꯅꯕ ꯇꯧ ꯅꯁꯥ ꯋꯥꯍꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯈꯪꯗ ꯃꯆꯜꯕꯨ ꯂꯥꯟꯅ ꯂꯧꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯊꯣꯏꯕꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯇꯥꯔꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯄꯤꯗꯨ ꯋꯥꯅ ꯈꯪꯖꯤꯟꯗꯨꯅ ꯃꯥꯒꯤ ꯆꯝꯐꯨꯠ ꯁꯔꯨꯛꯇꯨ ꯆꯥꯕ ꯍꯧꯏ ꯃꯤꯑꯣꯏꯕꯅꯤ ꯃꯥꯁꯨ ꯀꯔꯤꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯣꯏ ꯑꯌꯨꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯄꯤꯖꯕ ꯅꯠꯇꯦ ꯆꯥꯎꯔꯦꯜꯁꯨ ꯆꯥꯛ ꯆꯥꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯩ ꯏꯃꯥꯟꯅꯕꯤ ꯁꯔꯀꯥꯁꯀꯤ ꯌꯣꯡꯖꯥꯎ ꯃꯥꯟꯕꯤ ꯅꯪ ꯆꯥꯛꯈꯨꯝꯁꯦ ꯆꯥꯏꯔꯤ ꯃꯌꯥꯝꯁꯦ ꯁꯤꯠꯅ ꯂꯣꯏꯁꯤꯜꯂꯝꯒꯗꯕꯅꯤ ꯍꯌꯦꯡ ꯑꯩꯅ ꯍꯦꯛ ꯌꯥꯎꯔꯛꯄꯗ ꯀꯣꯜꯂꯨ ꯈꯥꯛꯀ ꯂꯩꯔꯝꯂꯕ ꯅꯪ ꯁꯤꯔꯦ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯔꯨꯕꯤꯁꯨ ꯃꯥꯒꯤ ꯆꯥꯛ ꯑꯔꯦꯝꯕ ꯁꯔꯨꯛꯇꯨꯗ ꯃꯈꯨꯠ ꯍꯥꯝꯖꯤꯜꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤ ꯆꯝꯐꯨꯠ ꯈꯔ ꯆꯥꯈ꯭ꯔꯗꯨꯅ ꯃꯕꯨꯛ ꯊꯟꯕꯗꯤ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯕꯨꯡꯅ ꯂꯦꯝꯂꯝꯕ ꯆꯥꯛ ꯈꯔꯗꯨ ꯂꯧꯁꯤꯟꯗꯨꯅ ꯆꯥꯏ ꯊꯣꯏꯕꯤ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯩ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯐꯤꯁꯥ ꯀꯣꯟꯗꯨꯗ ꯑꯔꯨꯕꯤꯅ ꯐꯤ ꯁꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯆꯥꯎꯔꯦꯜ ꯊꯣꯛꯂꯛꯇꯨꯅ ꯑꯔꯨꯕꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯐꯤ ꯁꯥꯕ ꯌꯥꯕ ꯃꯇꯝ ꯁꯤ ꯑꯝꯇ ꯀꯨꯝꯊꯔꯛꯎꯁꯤ ꯃꯈꯣꯏ ꯇꯥꯆꯧ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯌꯣꯡꯗ ꯐꯤꯁꯦ ꯁꯨꯝ ꯇꯤꯡꯗꯨꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯆꯥꯎꯔꯦꯜ ꯃꯆꯟꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯅꯪꯅ ꯐꯤ ꯁꯥꯕ ꯉꯝꯅꯤ ꯍꯥꯏꯗꯅ ꯅꯝꯗꯅ ꯐꯤꯁꯥꯀꯣꯟꯁꯦ ꯂꯩꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯁꯥ ꯂꯨꯝꯂꯕ ꯅꯅꯝ ꯑꯁꯤꯅ ꯐꯤ ꯁꯥꯔꯒ ꯅꯪꯅ ꯅꯥꯀꯟꯁꯤ ꯂꯦꯞꯂꯒ ꯌꯦꯡꯕ ꯉꯝꯂꯤꯕꯅꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥ ꯑꯃꯗꯤ ꯅꯅꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯍꯦꯛ ꯊꯣꯛꯂꯛꯄ ꯅꯪꯕꯨ ꯑꯩꯅ ꯌꯨꯝ ꯑꯁꯤ ꯂꯩꯍꯟꯕ꯭ꯔꯦ ꯅꯪ ꯈꯛꯇꯔꯣ ꯃꯁꯥ ꯅꯣꯏꯔꯤꯕꯁꯦ ꯑꯅꯣꯏꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯃꯁꯥꯅ ꯉꯝꯅꯕ ꯁꯨꯅꯣꯝꯗ ꯍꯤꯡꯅꯔꯤ ꯅꯪꯅ ꯃꯌꯥꯝꯗꯒꯤ ꯈꯖꯤꯛ ꯍꯦꯟꯅ ꯅꯣꯏꯕꯁꯤꯗ ꯇꯧꯒꯦ ꯌꯥꯝ ꯊꯧꯝ ꯌꯥꯎꯔꯤ ꯅꯪꯁꯦ ꯑꯁ ꯃꯈꯣꯏ ꯇꯥꯆꯧ ꯅꯪ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯤꯡꯒꯟꯈ꯭ꯔꯦ ꯑꯉꯥꯡꯁꯦ ꯆꯩꯕꯤꯅꯨ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯃꯅꯝꯃ ꯅꯪ ꯑꯉꯥꯡꯁꯤ ꯀꯟꯈꯠꯀ ꯃꯁꯤ ꯃꯤ ꯅꯠꯇꯦ ꯃꯤ ꯃꯥꯟꯕ ꯁꯥꯠ ꯃꯁꯥꯁꯤꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯇꯧꯒꯦ ꯌꯥꯝ ꯇꯧꯔꯤꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯃꯥꯆꯤꯅ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯋꯥ ꯌꯥꯝ ꯁꯪꯅꯗꯧꯅꯤ ꯌꯥꯔꯤꯕ ꯃꯈꯣꯏ ꯇꯥꯆꯧ ꯑꯉꯥꯡꯁꯦ ꯃꯁꯥ ꯂꯨꯝꯃꯟꯕꯁꯤ ꯇꯧꯖꯔꯤꯅꯤ ꯀꯔꯤꯒꯤ ꯃꯁꯥ ꯂꯨꯝꯕ ꯃꯥꯅ ꯃꯁꯥ ꯂꯨꯝꯒꯦꯅ ꯂꯨꯝꯕꯗ ꯅꯥꯎꯄꯨꯔꯤꯕꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯝꯕ ꯅꯠꯇꯦꯅꯦ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯑꯣꯠꯀꯦ ꯈꯟꯕꯗꯨꯅꯅꯤ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯇꯅ ꯃꯁꯥ ꯅꯣꯏꯗꯅ ꯃꯥꯕꯨ ꯎꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯗ ꯃꯆꯤꯟ ꯈꯨꯝꯗꯨ ꯅꯣꯛꯅꯔꯤꯕꯁꯦ ꯅꯣꯡꯃꯇ ꯏꯅꯥꯁꯤꯅ ꯃꯥꯒꯤ ꯑꯐꯕ ꯋꯥꯍꯩ ꯑꯃꯇ ꯇꯥ ꯐꯪꯗꯦꯅꯦ ꯑꯗꯨ ꯊꯨꯗꯦꯛꯑꯝꯃꯦ ꯑꯗꯥ ꯅꯥꯟꯊꯦꯛꯑꯝꯃꯦ ꯑꯉꯥꯡ ꯐꯨꯔꯝꯃꯦ ꯁꯤ ꯉꯥꯛꯇꯅꯦ ꯑꯩꯅ ꯇꯥꯔꯤ ꯄꯥꯎꯁꯦ ꯉꯁꯥꯏꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯃꯥꯅ ꯂꯩꯅꯥꯡ ꯁꯥꯒꯩ ꯅꯩꯈꯥꯏꯔꯝꯃꯤ ꯍꯥꯏꯗꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯉꯣꯟꯗ ꯂꯩꯀꯥꯏ ꯃꯤ ꯆꯩꯔꯛꯂꯤꯕꯅꯤ ꯌꯥꯔꯦꯁꯦ ꯃꯈꯣꯏ ꯇꯥꯆꯧ ꯏꯃꯨꯡꯗ ꯆꯪꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣꯕ ꯊꯣꯏꯕꯤ ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣꯀꯣ ꯏꯅꯝꯃ ꯅꯪ ꯇꯥꯆꯧꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯒꯦ ꯏꯃꯥ ꯕꯥꯕꯥ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯣꯏꯅ ꯄꯣꯛꯄꯤꯔꯝꯂꯤꯕ ꯑꯩꯒꯤ ꯑꯅꯣꯏꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯗꯦ ꯇꯥꯆꯧ ꯅꯪꯁꯨ ꯅꯆꯜꯂꯩꯕꯨ ꯂꯥꯟꯅ ꯂꯧꯔꯕ꯭ꯔꯣ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯑꯩꯁꯨ ꯑꯣꯏꯅꯤꯡꯕ ꯅꯠꯇꯦ ꯃꯤꯠ ꯇꯥꯡꯗ꯭ꯔꯕꯁꯨ ꯏꯅꯥ ꯄꯪꯗ꯭ꯔꯕꯁꯨ ꯈꯣꯡ ꯈꯨꯠ ꯇꯦꯛꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯈꯣꯏꯅ ꯁꯣꯏꯅꯥꯏꯕ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯜꯂꯦꯀꯣ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯊꯣꯛꯇꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯩ ꯋꯥ ꯉꯥꯡꯕ ꯊꯣꯛꯂꯝꯗꯕꯅꯤ ꯑꯩꯅ ꯐꯩ ꯀꯅꯥꯒꯤ ꯃꯐꯝꯗ ꯋꯥꯔꯦ ꯍꯥꯏꯅ ꯍꯥꯏꯖꯕꯁꯨ ꯉꯝꯗ ꯑꯩ ꯋꯥꯔꯦ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯃꯁꯤꯅꯤ ꯊꯣꯏꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯑꯋꯥꯕ ꯈꯪꯕꯤꯕ ꯃꯤꯁꯛ ꯑꯃꯗ ꯂꯩꯇꯦ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡ ꯑꯁꯤꯅꯁꯨ ꯃꯆꯜꯒꯤ ꯑꯋꯥꯕ ꯎꯕꯤꯗꯦ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ
ꯑꯔꯣꯏꯕꯅ ꯂꯩꯀꯥꯏꯗ ꯀꯥ ꯍꯦꯟꯕ ꯅꯠꯇ ꯅꯠꯇꯕ ꯄꯥꯎ ꯀꯌꯥ ꯁꯟꯗꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯊꯣꯏꯕꯤꯕꯨ ꯍꯟꯊꯅ ꯈꯟꯕꯤꯔꯤꯕ꯫ ꯄꯥꯏꯈꯣꯝꯕꯅ "ꯏꯇꯥꯎ, ꯑꯁꯤꯗꯅ ꯑꯃꯨꯛ ꯀꯩꯗꯧꯕ ꯂꯥꯛꯏ?" ꯈꯣꯏꯗꯨꯝꯅ "ꯅꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯖꯤꯕ ꯑꯃ ꯎꯍꯟꯕꯤꯒꯦ ꯇꯧꯕꯅꯤ꯫ ꯀꯩ ꯖꯤꯕꯅꯣ ꯍꯥꯏꯁꯦ? ꯃꯃꯩ ꯄꯥꯜꯂꯤꯔ ꯃꯁꯥ ꯄꯥꯜꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯕ ꯉꯝꯕ ꯖꯤꯕꯔꯣ? ꯎꯔꯒ ꯈꯪꯅꯤ, ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯕꯗ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯀꯪꯗꯧ ꯖꯤꯕꯅꯤ꯫ ꯇꯜꯂꯦ, ꯑꯗꯨꯗꯤ ꯌꯥꯝ ꯁꯥꯊꯤꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯩꯕꯨ ꯅꯣꯏ ꯈꯨꯟꯁꯤ ꯊꯥꯗꯣꯛꯂꯒ ꯌꯨꯝꯗ ꯍꯜꯍꯧꯕꯅ ꯐꯗꯣꯏ ꯖꯥꯠꯂꯅꯦ? ꯏꯕꯣ, ꯅꯪ ꯌꯦꯡꯕꯗ ꯅꯨꯄꯥ ꯊꯣꯛ ꯃꯥꯜꯂꯤꯕ, ꯑꯗꯨꯒ ꯅꯪꯗꯤ ꯃꯤꯈꯤꯊꯤ ꯑꯣꯏꯔꯦ꯫ ꯀꯩꯁꯨ ꯀꯤꯔꯨꯅꯨꯁꯦ, ꯈ꯭ꯋꯥꯏꯗꯒꯤ ꯇꯦꯕ ꯑꯄꯪꯕ ꯖꯤꯕꯅꯤ꯫ ꯒꯙꯥꯗꯒꯤꯁꯨ ꯍꯦꯟꯅ ꯄꯪꯕ ꯑꯩꯅ ꯊꯦꯝꯗꯨꯅ ꯁꯤꯖꯤꯟꯅꯔꯤ." ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯁꯨ ꯈꯣꯏꯗꯨꯝꯅ ꯉꯥꯏꯍꯧꯔꯦ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯏ꯫ "ꯏꯇꯥꯎ, ꯀꯩꯅꯣ ꯑꯥꯗ ꯗꯨꯡ ꯗꯨꯡ ꯊꯤꯜꯂꯒ ꯆꯣꯡ ꯆꯣꯡ ꯂꯥꯛꯏꯁꯦ? ꯃꯤꯔꯣ ꯁꯥꯔꯣ? ꯑꯁꯤꯅꯤ ꯑꯉꯛꯄ ꯃꯈꯜꯒꯤ ꯖꯤꯕ ꯍꯥꯏꯔꯤꯁꯦ꯫ ꯑꯁ, ꯃꯤꯖꯥꯎꯅꯤ ꯁꯤꯗꯤ꯫ ꯃꯥꯅꯒ ꯅꯨꯡꯗ ꯊꯣꯡꯉꯗꯤ ꯅꯨꯡꯖꯥꯎꯗꯣ ꯄꯨꯝꯇꯣꯏ ꯇꯣꯏꯗꯧ ꯃꯥꯜꯂꯦ." "ꯇꯥ ꯈꯣꯏꯗꯣꯝ, ꯀꯩ ꯂꯩꯔꯒꯦ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕꯗꯤ?" "ꯀꯩꯁꯨ ꯂꯩꯇꯦꯗ, ꯇꯨ ꯁꯤꯗ ꯂꯦꯞꯄꯤꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯇꯥꯎꯁꯤꯗ ꯁꯨꯝ ꯅꯪꯗꯨ ꯈꯪꯍꯟꯅꯤꯡꯗꯅ ꯇꯧꯕꯅꯤ." ꯄꯥꯏꯈꯣꯝꯕꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤꯁꯨ ꯍꯥꯏꯐꯦꯠ ꯏꯀꯥꯏꯔꯗꯨꯅ "ꯇꯥ ꯈꯣꯏꯗꯣꯝ, ꯅꯪꯒꯤ ꯃꯔꯨꯞꯁꯤꯗꯤ ꯃꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ? ꯑꯩ ꯎꯕꯗ ꯀꯤꯕ꯭ꯔꯥ ꯀꯩꯅꯣ ꯃꯃꯤꯠ ꯃꯅꯥꯒ ꯂꯣꯏ ꯆꯞ ꯌꯨꯡꯈꯠꯈ꯭ꯔꯦ." "ꯀꯤꯕꯩ ꯅꯠꯇꯦꯗ, ꯏꯆꯜꯁꯦ ꯅꯣꯏꯖꯔꯁꯨ ꯃꯒꯨꯜ ꯌꯥꯝ ꯂꯩ, ꯑꯗꯨꯅ ꯌꯦꯡꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯄꯥꯏꯈꯣꯝꯕ, ꯏꯆꯜꯒꯤꯅ ꯅꯣꯏꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯅꯣꯏꯕꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯏꯕꯨꯡ, ꯊꯣꯏꯕꯤ ꯍꯥꯏꯕꯅꯤ." "ꯅꯕꯨꯡ ꯁꯣꯏꯈ꯭ꯔꯦ ꯊꯣꯏꯕꯤ." ꯈꯣꯏꯗꯨꯝꯅ "ꯊꯣꯏꯕꯤ, ꯑꯩꯒꯤ ꯏꯇꯥꯎꯁꯤꯒ ꯁꯛꯈꯪꯅꯕ ꯑꯣꯏꯅ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯨꯁꯤ." "ꯇꯥ ꯈꯣꯏꯗꯣꯝ, ꯑꯩ ꯂꯩꯍꯧꯔꯒꯦꯗ, ꯌꯨꯝꯗ ꯊꯕꯛꯁꯨ ꯂꯩꯍꯧꯔꯤ." "ꯊꯣꯏꯕꯤ, ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕꯁꯤ ꯐꯥꯎꯗꯤ ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯃꯤꯟꯅꯕ ꯌꯥꯕꯅꯤ꯫ ꯐꯔꯦ, ꯅꯪꯅ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯝꯇꯅꯐꯝꯗ ꯍꯥꯏꯔꯔꯣꯏ." "ꯌꯥꯔꯁꯤ ꯇꯥ ꯈꯣꯏꯗꯣꯝ, ꯁꯥꯎꯔꯅꯨ, ꯆꯠꯂꯁꯤ꯫ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯁꯨꯝ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯠꯃꯤꯟꯅꯕ ꯇꯟꯕꯒꯤ ꯇꯧꯕꯅꯤ." ꯄꯥꯏꯈꯣꯝꯕ ꯆꯤꯔꯣꯜ ꯇꯧꯗꯨꯅ "ꯀꯩꯅꯣ, ꯁꯤꯁꯨ ꯅꯪꯅ ꯀꯣꯏꯔꯤꯔꯣ? ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯅꯦ ꯅꯍꯥꯟ ꯏꯕꯥꯅꯤꯅ ꯎꯅꯕ ꯆꯠꯂꯨꯕꯗꯣ? ꯇꯜꯂꯦꯅꯦ, ꯑꯄꯪ ꯁꯤꯒꯤ ꯅꯣꯏꯕꯤꯁꯦ ꯇꯥꯈꯤꯅꯤ꯫ ꯅꯍꯥꯟꯒꯤꯗꯨꯅ ꯏꯃꯥꯒꯤ ꯃꯃꯧ, ꯑꯁꯤꯅ ꯁꯥꯃꯨ ꯃꯥꯟꯕꯤ, ꯁꯥꯃꯨ ꯂꯣꯏꯕꯤ, ꯈꯪꯉꯤꯗꯅ, ꯅꯣꯏꯖꯕꯩ ꯋꯥꯅꯤ꯫ ꯁꯦꯜ ꯄꯥꯝꯕꯤꯅꯦ ꯁꯤ." ꯄꯥꯏꯈꯣꯝꯕꯗꯤ ꯈꯣꯏꯗꯨꯝꯅ ꯉꯥꯡꯂꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯒꯤ ꯏꯆꯝ ꯆꯝꯖ ꯃꯇꯧꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯐꯥꯎꯖꯩ꯫ ꯁꯤꯡꯖꯨ ꯌꯣꯟꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗꯤ ꯍꯥꯟꯅ ꯃꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯥꯟꯁꯥꯡ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯡꯂꯤꯕꯁꯤ꯫ ꯈꯣꯏꯗꯨꯝꯅ "ꯏꯅꯦ, ꯁꯤꯡꯖꯨ ꯈꯤꯇ ꯄꯤꯕꯤꯌꯨꯕ ꯑꯩꯈꯣꯏꯒꯤꯁꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯈꯣꯏꯗꯨꯝ ꯊꯥꯔꯤꯕ ꯐꯥꯟꯁꯥꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ꯫ "ꯏꯕꯨꯡꯉꯣ, ꯈꯣꯏꯗꯨꯝ, ꯀꯅꯥꯅꯣ ꯅꯨꯄꯥ ꯃꯆꯥꯁꯤꯅ?" "ꯏꯅꯦ, ꯃꯃꯥꯡ ꯈꯨꯟꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯏꯅꯦ ꯊꯕꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤ." "ꯍꯩꯃ ꯍꯩꯃ, ꯊꯕꯥꯒꯤ ꯃꯆꯥ ꯑꯣꯏꯔꯦ, ꯐꯕꯅꯤꯗ ꯅꯃꯥꯗꯣ꯫ ꯂꯝ ꯂꯥꯞꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯅꯣꯡꯃꯇ ꯎꯒꯦꯒ ꯐꯪꯈꯤꯗ꯭ꯔꯦ꯫ ꯏꯆꯥꯗꯤ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯅ ꯆꯤꯡꯂꯦꯝꯅ ꯐꯖꯩꯗ꯫ ꯅꯪ ꯎꯕꯗ ꯈꯨꯜꯁꯤꯒꯤ ꯂꯩꯁꯥꯕꯤ ꯈꯔꯗꯤ ꯈꯣꯡꯕꯤ ꯀꯥꯏꯕ ꯁꯣꯏꯗ꯭ꯔꯦꯍꯦ꯫ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯅꯨꯄꯥ ꯐꯖꯕ ꯎꯕ ꯌꯥꯗꯕꯤ ꯑꯈꯠꯄꯤ ꯂꯩꯔꯥꯡ ꯌꯥꯝ ꯂꯩꯕꯅꯤ꯫ ꯐꯖꯈꯤꯅꯤꯍꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ, ꯅꯣꯏꯒꯤ ꯁꯤꯡꯖꯨꯗꯣ ꯏꯅꯦ ꯁꯦꯝꯕꯤꯔꯛꯂꯒꯦ." "ꯈꯣꯏꯗꯨꯝꯅ ꯀꯩꯅꯣ ꯊꯣꯏꯕꯤ, ꯅꯪꯅ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯗꯨꯕꯣ? ꯃꯥꯡꯅ ꯊꯥꯔꯤ ꯐꯥꯟꯁꯥꯡꯁꯤꯗ ꯐꯝꯃꯨ, ꯆꯥꯛꯅꯤꯕꯤ ꯌꯥꯝ ꯃꯥꯜꯂꯤꯀꯣ." "ꯌꯥꯔꯅꯤꯗ ꯇꯥ ꯈꯣꯏꯗꯨꯝ, ꯑꯩ ꯁꯨꯝ ꯂꯦꯞꯄꯒꯦ." "ꯁꯤꯡꯖꯨꯕꯨ ꯀꯃꯥꯏꯅ ꯂꯦꯞꯆꯥ ꯆꯥꯗꯣꯏꯅꯣ? ꯃꯤꯅ ꯎꯔꯒ ꯐꯖꯗꯦ, ꯐꯝꯃꯨ ꯂꯥꯎ." ꯊꯣꯏꯕꯤꯁꯨ ꯇꯟꯅ ꯇꯟꯅ ꯐꯥꯟꯁꯥꯡ ꯑꯗꯨꯗ ꯀꯤꯅ ꯐꯝꯊꯩ꯫ ꯊꯣꯏꯕꯤꯅ ꯈꯟꯕꯗꯨꯃꯛ ꯍꯦꯛ ꯊꯣꯛꯂꯤ꯫ ꯊꯣꯏꯕꯤꯅ ꯐꯝꯊꯕꯒ ꯐꯥꯟꯁꯥꯡꯗꯨ ꯕ꯭ꯔꯦꯛ ꯇꯦꯛꯇꯨꯅ ꯏꯅꯣꯏ ꯍꯦꯛ ꯅꯣꯏꯈꯩ ꯊꯣꯏꯕꯤꯗꯨ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯩ꯫ "ꯏꯌꯨꯝꯃ, ꯑꯁ, ꯏꯀꯥꯏꯕꯅ ꯁꯤꯔꯦ꯫ ꯑꯩꯅ ꯉꯁꯥꯏꯅ ꯁꯤ ꯊꯣꯛꯀꯅꯤꯁꯦ ꯈꯪꯂꯕꯅꯤ, ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ?" ꯈꯣꯏꯗꯨꯝꯅ "ꯊꯣꯏꯕꯤ, ꯅꯪ ꯂꯣꯡꯉꯤꯔꯣ? ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯗꯤ ꯌꯥꯝ ꯐꯖꯩ꯫ ꯑꯁ, ꯄꯨꯛꯀ ꯂꯣꯏ ꯅꯥꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯗꯣ, ꯍꯩꯃꯥ, ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ? ꯃꯌꯥꯝ, ꯅꯣꯏꯕꯤꯁꯦ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ." ꯈꯣꯏꯗꯨꯝ ꯊꯣꯏꯕꯤꯅ ꯃꯁꯥ ꯂꯨꯝꯕꯒꯤ ꯍꯧꯒꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕꯗꯨ ꯆꯤꯡꯈꯠꯄꯤꯕꯒꯤ ꯃꯍꯨꯠ ꯈꯣꯏꯗꯨꯝꯗꯤ ꯈꯨꯕꯥꯛꯀ ꯈꯨ ꯃꯈꯩ ꯅꯣꯛꯂꯤ꯫ ꯁꯤꯡꯖꯨ ꯌꯣꯟꯕꯤꯗꯨꯅ "ꯍꯩꯃꯥ ꯍꯩꯃꯥ, ꯂꯩꯇ ꯂꯩꯇ ꯑꯩꯅ ꯐꯥꯟꯁꯥꯡ ꯑꯅꯤꯈꯛ ꯊꯥꯖꯕꯁꯤꯁꯨ ꯌꯨꯝꯇꯥꯛ ꯀꯩꯇꯥꯛꯄꯤ ꯅꯪꯅ ꯑꯃꯨꯛ ꯊꯨꯗꯦꯛꯂꯕ꯭ꯔꯥ? ꯅꯁꯥꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯂꯒ ꯐꯝꯕ ꯌꯥꯗ꯭ꯔꯅꯦꯍꯦ ꯏꯕꯦꯝꯃ ꯅꯪꯕꯣ꯫ ꯅꯪꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯦ ꯅꯥꯇꯩ ꯖꯨꯒꯣꯠ ꯑꯃꯠꯇ ꯆꯥꯗꯦ꯫ ꯐꯤꯕꯝꯗꯨꯗ ꯁꯥꯃꯨ ꯒꯙꯥ ꯃꯥꯜꯂꯦ꯫ ꯃꯗꯨ ꯅꯁꯥꯅ ꯈꯪꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯝꯂꯕꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤꯗ."
ꯊꯣꯏꯕꯤꯗꯤ ꯏꯀꯥꯏꯔꯤꯉꯩꯗꯨꯗ ꯁꯤꯡꯖꯨ ꯌꯣꯟꯕꯤꯅ ꯉꯥꯡꯂꯛꯄꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯕꯅꯤ ꯏꯀꯥꯏꯃꯟꯗꯅ ꯃꯄꯤꯔꯥ ꯐꯥꯎ ꯆꯦꯜꯂꯕꯅꯤ ꯈꯣꯏꯗꯨꯝꯅ ꯏꯅꯦ ꯍꯧꯖꯤꯛ ꯊꯣꯏꯕꯤꯅ ꯂꯣꯡꯕꯗꯣ ꯎꯍꯧꯕ꯭ꯔꯣ ꯑꯩꯗꯤ ꯁꯤꯔꯦ ꯍꯩ ꯌꯥꯔꯦ ꯅꯪꯕꯨꯁꯨ ꯅꯣꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯃꯁꯤꯒꯤ ꯃꯤ ꯃꯥꯟꯅꯕꯤ ꯌꯣꯡꯖꯥꯎ ꯃꯥꯟꯕꯤꯁꯦ ꯅꯪꯅ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯐꯟꯁꯥꯡꯁꯦ ꯅꯪꯅ ꯁꯤꯡꯒꯗꯧꯕꯅꯤ ꯄꯥꯏꯈꯣꯝꯕꯅ ꯁꯤ ꯈꯨꯠꯇꯨ ꯄꯤꯔꯛꯑꯣ ꯏꯕꯨꯡ ꯆꯤꯡꯈꯠꯄꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯅ ꯊꯣꯏꯕꯤꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ ꯅꯐꯤꯗꯨ ꯃꯣꯠꯂꯤ ꯀꯟꯊꯣꯛꯎ ꯄꯥꯏꯈꯣꯝꯕ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯑꯍꯜꯗꯨꯗ ꯃꯣꯟꯁꯤꯟꯗꯨꯅ ꯏꯅꯦ ꯁ꯭ꯋꯥꯏꯗ ꯎ ꯁꯨꯕ ꯍꯩꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ ꯎ ꯁꯨꯕ ꯍꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯔꯤꯕꯁꯦ ꯄꯥꯏꯈꯣꯝꯕ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯏꯅꯦ ꯏꯆꯜꯁꯦ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯏꯆꯜꯁꯤꯅ ꯁꯣꯏꯗꯅ ꯏꯅꯦꯒꯤ ꯐꯟꯁꯥꯡꯁꯦ ꯄꯦꯛꯈ꯭ꯔꯦ ꯁꯤꯒꯤ ꯁꯦꯜꯁꯤꯅ ꯐꯟꯁꯥꯡ ꯑꯍꯟꯕ ꯑꯃ ꯁꯥꯍꯟꯕꯤꯔꯣ ꯀꯣꯟꯅꯗ꯭ꯔꯕꯁꯨ ꯑꯩ ꯑꯗꯨꯝ ꯑꯋꯥꯠꯄ ꯁꯦꯜꯗꯣ ꯍꯥꯞꯆꯔꯒꯦ ꯁꯥꯎꯕꯤꯅꯨ ꯏꯅꯦ ꯁꯥꯎꯗꯦꯗ ꯃꯤ 5 ꯆꯪꯗꯅ ꯐꯝꯕꯗ ꯇꯦꯠꯇ꯭ꯔꯕ ꯐꯟꯁꯥꯡꯁꯤꯕꯨ ꯃꯇꯣꯝꯇꯪ ꯊꯨꯗꯦ ꯍꯥꯏꯕꯅꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯛꯁꯤꯟꯅꯔꯨꯅꯣ ꯅꯥꯇꯩ ꯆꯥꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯕꯅꯤ ꯅꯪꯁꯨꯅꯦ ꯆꯣꯞꯄ ꯅꯪꯖꯅꯤ ꯍꯩ ꯊꯣꯏꯕꯤꯗꯤ ꯈꯣꯏꯗꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯋꯥꯔꯧꯅ ꯈꯣꯏꯗꯨꯝꯕꯨ ꯌꯦꯡꯂꯝꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯈꯣꯏꯗꯨꯝ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯃꯤ ꯑꯉꯥꯡꯁꯤ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯒ ꯈꯪꯅꯔꯤ ꯃꯤꯁꯛ ꯅꯠꯇ꯭ꯔꯣ ꯈꯣꯏꯗꯨꯝ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ ꯁꯦꯜ ꯈꯔ ꯈꯦꯠꯄ ꯅꯨꯡꯉꯥꯏꯕꯒꯤ ꯀꯣꯏꯕꯅꯤꯗ ꯑꯗꯨꯏ ꯀꯣꯏꯕꯤꯕꯅꯤ ꯑꯁꯤꯒꯤ ꯃꯣꯟꯗꯨꯝ ꯐꯛꯂꯥꯡ ꯃꯥꯟꯕꯤꯁꯤꯕꯨ ꯀꯅꯥ ꯅꯨꯡꯁꯤꯅꯦꯒꯦ ꯈꯣꯏꯗꯨꯝ ꯑꯩꯒꯤ ꯏꯊꯧꯕꯨꯗꯤ ꯅꯠꯇꯦ ꯅꯪꯅ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯑꯣꯏꯔꯕꯗꯤ ꯑꯉꯥꯡꯁꯤꯗ ꯃꯤꯅꯝꯕꯤꯒꯅꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯨ ꯃꯤꯅꯤ ꯑꯩꯈꯣꯏꯒꯨꯝꯕ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯔꯒꯅ ꯅꯪ ꯀꯣꯏꯖꯔꯒꯦꯔꯣ ꯊꯣꯏꯕꯤꯁꯦ ꯐꯤꯕꯝꯁꯤꯒ ꯅꯨꯄꯥꯒꯁꯨ ꯀꯣꯏꯅꯤꯡꯉꯤ ꯃꯥꯜꯂꯤ ꯀꯅꯥꯗꯕꯨ ꯅꯨꯡꯁꯤꯕꯤꯅꯤꯅ ꯃꯥ ꯀꯣꯏꯒꯩꯁꯦ ꯏꯃꯥꯅ ꯈꯪꯉꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯊꯤꯅ ꯎꯖꯔꯛꯑꯅꯤ ꯀꯥꯟꯗꯤꯁꯦ ꯅꯍꯥꯟꯒꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯎꯅꯔꯨꯁꯤ ꯑꯁꯤꯒꯤ ꯐꯛꯂꯥꯡ ꯃꯥꯟꯕꯤꯁꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨ ꯑꯩꯅ ꯍꯌꯦꯡ ꯇꯦꯊꯥ ꯁꯤꯟꯅꯕꯗ ꯑꯗꯨꯝ ꯄꯪꯊꯈ꯭ꯔꯗꯧꯅꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯈꯣꯏꯗꯨꯝꯅ ꯊꯣꯏꯕꯤꯕꯨ ꯀꯧꯊꯣꯛꯇꯨꯅ ꯁꯦꯜ ꯈꯔ ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ ꯇꯥ ꯈꯣꯏꯗꯨꯝ ꯉꯁꯤ ꯅꯪ ꯁꯥꯎꯔꯅꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯊꯣꯏꯕꯤ ꯅꯪ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯁꯦꯜ ꯈꯖꯤꯛꯇꯤ ꯄꯤꯌꯨꯗ ꯑꯩ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯒꯤ ꯏꯀꯥꯏ ꯍꯥꯏꯔꯤꯅꯤ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯑꯣꯏꯔꯗꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯑꯩꯗꯤ ꯃꯍꯧꯁꯥꯅ ꯃꯁꯥꯒꯤ ꯑꯗꯨꯝ ꯅꯣꯛꯀꯟꯕꯅꯤ ꯇꯥ ꯈꯣꯏꯗꯨꯝ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ ꯈꯣꯏꯗꯨꯝ ꯊꯣꯏꯕꯤꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯎꯔꯗꯨꯅ ꯊꯣꯏꯕꯤ ꯅꯪꯒꯤ ꯉꯛꯇ ꯁꯤꯔꯤꯕꯗꯨ ꯁꯅꯥꯒꯤ ꯂꯤꯛ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯅ ꯄꯤꯔꯣ ꯑꯩꯒꯤ ꯊꯕꯛꯁꯦ ꯍꯦꯛ ꯃꯥꯏ ꯄꯥꯛꯄꯒ ꯑꯩ ꯑꯃ ꯁꯣꯏꯗꯅ ꯑꯃꯨꯛ ꯁꯥꯕꯤꯒꯦ ꯀꯩꯅꯣ ꯇꯥ ꯈꯣꯏꯗꯨꯝ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯂꯤꯛꯁꯤꯗꯤ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯕꯅꯤ ꯏꯃꯥ ꯃꯁꯛ ꯎꯕ ꯐꯪꯍꯧꯗ꯭ꯔꯕꯁꯨ ꯂꯤꯛꯁꯦ ꯏꯃꯥꯅꯤ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤꯕꯅꯤ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯑꯩꯁꯨ ꯄꯤꯔꯤꯗꯅ ꯂꯤꯛꯁꯤꯃꯗꯤ ꯑꯩ ꯄꯤꯕ ꯉꯝꯃꯣꯏ ꯉꯁꯤ ꯐꯥꯎꯗ ꯇꯥ ꯈꯣꯏꯗꯨꯝꯅ ꯍꯥꯏꯕꯗ ꯑꯩꯅ ꯄꯤꯈꯤꯗꯕ ꯀꯔꯤ ꯌꯥꯎꯕꯒꯦ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯈꯖꯤꯛꯇꯗꯤ ꯎꯕꯤꯕ ꯌꯥꯏꯗꯅ ꯑꯣ ꯅꯪꯒꯤꯁꯤꯗꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯋꯥꯅꯤꯅꯦ ꯊꯣꯏꯕꯤ ꯅꯪꯒꯤ ꯁꯦꯜ ꯈꯔ ꯑꯩꯅ ꯂꯧꯕꯁꯤꯗ ꯑꯩꯕꯨ ꯃꯤ ꯑꯣꯏꯅ ꯎꯔꯛꯇꯕꯒꯤ ꯋꯥꯅꯤꯅꯦ ꯐꯤꯕꯝ ꯃꯇꯥꯗꯨꯒ ꯃꯤꯒꯁꯨ ꯎꯁꯤꯗ꯭ꯔꯤ ꯅꯪꯕꯨ ꯑꯣꯏꯅ ꯅꯨꯡꯁꯤꯔꯝꯅꯤ ꯈꯟꯕ꯭ꯔꯣ ꯈꯔ ꯄꯪꯕꯗꯨꯗ ꯑꯩꯅ ꯁꯥꯟꯅꯕꯤꯕ ꯋꯥꯅꯤ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯗꯦ ꯑꯩꯅ ꯍꯦꯟꯅ ꯅꯪꯒ ꯂꯣꯏꯅ ꯄꯥꯝꯗꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯇꯥ ꯈꯣꯏꯗꯨꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯀꯌꯥꯗ ꯋꯥꯅ ꯈꯪꯂꯝꯂꯤꯕ ꯐꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯥ ꯈꯣꯏꯗꯨꯝꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯣꯏ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟ ꯇꯥꯔꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯪꯕꯨ ꯊꯥꯖꯔꯨꯕꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯆꯠꯈ꯭ꯔꯣ ꯀꯩꯅꯣ ꯅꯪꯕꯨ ꯀꯅꯥꯅ ꯈꯥꯝꯒꯦ ꯑꯩꯅ ꯈꯥꯝꯃꯨ ꯅꯁꯛꯇꯨ ꯎꯕꯗ ꯗꯥꯎ ꯌꯥꯗꯧ ꯃꯥꯟꯗꯦ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ ꯂꯝꯕꯤꯗꯨꯗ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯔꯨꯕꯤꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯝꯂꯛꯄ ꯄꯥꯎ ꯀꯌꯥ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯔꯦꯜꯗ ꯄꯥꯎ ꯇꯝꯃꯤ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯈꯣꯏꯅꯗꯤ ꯏꯆꯜꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛ ꯐꯥꯎꯕ ꯁꯨꯍꯟꯕ ꯅꯠꯇꯦ ꯃꯥꯅ ꯇꯥꯟꯖꯕ ꯁꯦꯜꯁꯨ ꯃꯥꯒꯤ ꯇꯨꯡꯁꯤꯟꯖꯔꯨꯏ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯈꯣꯏꯗꯨꯝꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯗꯅ ꯁꯦꯜꯗ ꯅꯠꯇꯅ ꯁꯅꯥ ꯐꯥꯎꯕ ꯂꯣꯏꯅ ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯋꯥꯔꯛꯇꯕꯤꯗꯣ ꯀꯔꯥꯏ ꯆꯠꯈꯤ ꯏꯃꯨꯡꯁꯤ ꯀꯩꯁꯨ ꯈꯟꯗꯅ ꯃꯥꯅ ꯅꯨꯄꯥꯗ ꯁꯦꯜꯒ ꯄꯤꯔꯤꯕꯅꯦꯕ ꯈꯪꯅꯤꯡꯉꯁꯤꯗꯤ ꯐꯤꯕꯝ ꯃꯇꯥꯗꯨꯒ ꯅꯨꯄꯥꯗꯨꯅ ꯃꯥꯕꯨ ꯂꯧꯕꯤꯅꯤ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯁꯤꯇ ꯅꯠꯇꯦ ꯈꯣꯏꯗꯨꯝꯒꯤ ꯃꯃꯥꯗꯣ ꯌꯨꯝꯁꯤꯗꯒ ꯂꯥꯛꯇꯅ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯦ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯆꯩꯔꯝꯕ ꯇꯥꯕꯅꯤ ꯅꯨꯄꯤ ꯀꯅꯥꯒꯤ ꯃꯃꯥꯅ ꯑꯅꯣꯏꯕꯤ ꯃꯥꯕꯨ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯗꯣꯔꯤꯒꯦ ꯅꯣꯡꯃꯇ ꯅꯥꯇꯩ ꯆꯥꯕ ꯊꯕꯛ ꯑꯝꯇ ꯇꯧꯕꯁꯨ ꯅꯠꯇꯦ ꯃꯍꯥꯛꯊꯛꯇ ꯑꯩꯒꯤ ꯏꯖꯠꯄꯨ ꯃꯥꯡꯂꯕꯅꯤ ꯉꯁꯤꯗꯤ ꯃꯥꯒ ꯋꯥ ꯆꯥꯛ ꯉꯥꯡꯅꯒꯗꯕꯅꯤ
ꯌꯨꯝꯁꯤꯗ ꯃꯥ ꯂꯩꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝꯁꯦ ꯃꯥ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯍꯥꯛꯊꯛꯇ ꯏꯀꯥꯏꯕꯁꯨ ꯁꯨꯝ ꯅꯪꯅ ꯂꯩꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯁꯨ ꯀꯞꯇꯨꯅ ꯆꯪꯂꯛꯂꯝꯃꯤ ꯍꯦ ꯋꯥꯔꯛꯇꯕꯤ ꯅꯪ ꯑꯩꯈꯣ ꯅꯍꯥꯛꯊꯛꯇ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏꯁꯤꯗ ꯏꯀꯥꯏꯕꯁꯨ ꯀꯌꯥꯝ ꯌꯥꯝꯅ ꯉꯪꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯇꯥꯆꯧ ꯅꯆꯜꯅ ꯀꯩꯗꯧꯈ꯭ꯔꯕꯒꯦ ꯅꯪꯅ ꯆꯠꯄ ꯂꯤꯆꯠꯄꯨ ꯑꯩꯅ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯗꯅ ꯅꯪꯅ ꯅꯨꯄꯥꯗ ꯁꯦꯜꯒ ꯍꯩꯊꯔꯤꯕꯗꯣ ꯅꯁꯥꯒꯤꯗ ꯈꯟꯕꯗ ꯅꯪ ꯏꯃꯨꯡꯁꯤꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯅꯠꯇꯦ ꯅꯪꯒꯤ ꯅꯁꯥꯒꯤ ꯐꯤꯕꯝꯗꯣ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯅꯥꯒꯤ ꯏꯃꯨꯡꯅ ꯅꯪꯕꯨ ꯃꯃꯣꯏꯕꯨ ꯄꯥꯝꯕꯤꯗꯣꯔꯤꯒꯦ ꯅꯀꯣꯛ ꯄꯥꯜꯂꯤꯕꯗꯨ ꯐꯠꯇꯕ ꯋꯥꯈꯜ ꯈꯛꯇ ꯈꯟꯅꯕ ꯅꯠꯇꯦꯅꯦ ꯑꯐꯕ ꯋꯥꯈꯜꯁꯨ ꯈꯔ ꯈꯟꯕ ꯇꯝꯃꯨ ꯑꯔꯨꯕꯤꯅ ꯑꯩꯈꯣꯏꯅꯗꯤ ꯏꯆꯜꯅꯤ ꯍꯥꯏꯗꯅ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯔꯤꯁꯨ ꯎꯍꯟꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅꯗꯤ ꯅꯕꯨꯡꯁꯤꯒꯤ ꯑꯋꯥ ꯄꯨꯝꯕ ꯀꯩꯁꯨ ꯈꯪꯗ ꯅꯨꯄꯥꯗ ꯁꯦꯜꯒ ꯄꯤꯔꯤꯕꯅꯦꯕ ꯌꯥꯝ ꯉꯝꯃꯤ ꯏꯆꯜꯗꯤ ꯃꯣꯟꯅ ꯁꯦꯡꯒꯧ ꯂꯥꯛꯄꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩꯈꯣꯏꯅ ꯁꯦꯜ ꯈꯖꯤꯛ ꯍꯪꯂꯨꯕꯗꯗꯤ ꯂꯩꯇꯦ ꯍꯥꯏꯔꯛꯀꯅꯤ ꯅꯕꯨꯡ ꯑꯁꯤꯅ ꯈꯨꯠꯁꯨꯃꯟ ꯐꯪꯕ ꯅꯨꯃꯤꯠꯇꯗꯤ ꯅꯕꯨꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯄꯤꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯏꯆꯜꯅꯤ ꯁꯥꯗꯅ ꯊꯝꯖꯤꯜꯂꯣꯟꯅ ꯄꯤꯔꯒ ꯅꯪꯗꯤ ꯅꯨꯄꯥꯗ ꯂꯣꯟꯅ ꯁꯦꯜ ꯄꯤꯔꯝꯂꯤꯕ ꯑꯣꯏꯔꯦꯀꯣ ꯌꯥꯝ ꯉꯝꯃꯦ ꯑꯩꯅꯗꯤ ꯏꯆꯜꯅꯤ ꯁꯥꯗꯅ ꯀꯌꯥꯝ ꯂꯨꯅ ꯈꯟꯖꯔꯤꯕ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯤꯕꯗꯣ ꯅꯕꯨꯡꯅ ꯈꯪꯂꯕꯗꯤ ꯆꯩꯕꯤꯔꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯅꯕꯨꯡꯁꯤꯒꯤ ꯃꯤꯆꯩ ꯀꯌꯥꯅꯤ ꯇꯥꯈ꯭ꯔꯤꯕ ꯃꯁꯤꯅꯤ ꯐꯨꯔꯒ ꯐꯒꯗꯕ ꯍꯩ ꯋꯥꯔꯛꯇꯕꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯈꯪꯗꯕꯤ ꯅꯁꯥꯒꯤꯗꯤ ꯈꯟꯕ ꯅꯕꯨꯛ ꯆꯦꯜ ꯄꯤꯛꯄ ꯅꯪꯒꯤ ꯐꯤꯁꯥꯈꯣꯠꯁꯦ ꯉꯁꯤꯗꯤ ꯑꯩ ꯂꯣꯏ ꯌꯥꯟꯈꯥꯏꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯆꯥꯎꯔꯦꯜꯅ ꯇꯞ ꯇꯥꯃꯈꯩ ꯐꯨꯔꯝꯃꯤ ꯑꯔꯨꯕꯤ ꯊꯃꯣꯏꯗ ꯄꯦꯟꯖꯔꯤꯕꯅꯤ ꯃꯥꯅ ꯃꯄꯥꯝꯗ ꯁꯦꯜ ꯂꯣꯟꯅ ꯊꯩꯕꯗꯨꯁꯨ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯊꯣꯏꯕꯤꯗ ꯂꯣꯏꯅ ꯍꯦꯛ ꯇꯥꯏꯁꯤꯟꯕꯤꯔꯤꯕꯅꯤ ꯑꯍꯤꯡ ꯑꯊꯦꯡꯕꯒꯤ ꯃꯇꯝꯅꯤ ꯌꯨꯝꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯅꯪꯒꯤ ꯅꯇꯝꯄꯥꯛꯇ ꯑꯩꯁꯦ ꯀꯨꯏꯅ ꯂꯩꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯤ ꯅꯆꯧ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯑꯣꯏꯔꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦꯀꯣ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯑꯣꯏꯌꯨꯀꯣ ꯅꯆꯜꯂꯒꯤ ꯃꯔꯝꯗꯒꯤ ꯅꯆꯧꯅ ꯏꯀꯥꯏꯕꯤꯔꯛꯀꯨꯝꯗꯣ ꯅꯆꯜꯅ ꯌꯦꯡꯕ ꯉꯝꯗꯦ ꯅꯆꯧꯅ ꯅꯆꯜꯂꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯅꯆꯧꯒꯤ ꯑꯋꯥꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯉꯁꯤꯗꯤ ꯅꯆꯜꯒꯤ ꯏꯐꯝꯗ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯑꯁꯨꯛ ꯇꯣꯟꯕ ꯃꯄꯣꯛꯁꯦ ꯉꯁꯤꯗꯒꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯒꯦ ꯇꯥꯏꯕꯪꯁꯤꯗ ꯑꯋꯥꯕ ꯈꯪꯕꯤꯕ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯔꯤ ꯀꯅꯥꯒꯤ ꯑꯁꯥꯗ ꯑꯩꯅ ꯍꯤꯡꯗꯨꯒꯅꯤ ꯑꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯌꯨꯀꯣ ꯅꯈꯣꯏ ꯀꯅꯥꯗꯁꯨ ꯑꯩ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯁꯤꯖꯔꯒꯦ ꯈꯟꯅ ꯎꯄꯥꯛ ꯊꯣꯡꯅꯗꯨ ꯇꯝꯅ ꯆꯦꯜꯂꯛꯇꯨꯅ ꯆꯣꯡꯊꯒꯦ ꯍꯥꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯗꯨꯅ ꯊꯣꯏꯕꯤꯕꯨ ꯆꯤꯡꯊꯩ ꯀꯩꯅꯣ ꯊꯣꯏꯕꯤ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯃꯐꯝꯗ ꯑꯌꯦꯠꯄ ꯑꯣꯏꯔꯕꯤ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯀꯔꯤ ꯑꯔꯊꯅꯣ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕꯤ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯃꯇꯤꯛ ꯆꯥꯏ ꯑꯩꯕꯨ ꯈꯥꯝꯒꯅꯨ ꯏꯕꯣ ꯑꯩꯕꯨ ꯈꯥꯝꯒꯅꯨ ꯊꯣꯏꯕꯤ ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯒꯅꯨ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯐꯠꯇꯦ ꯏꯁꯣꯔꯃꯛꯅ ꯄꯣꯛ ꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯏꯐꯝꯗꯗꯤ ꯀꯔꯤꯁꯨ ꯃꯃꯜ ꯂꯩꯇ꯭ꯔꯦ ꯑꯁꯨꯛ ꯋꯥꯕ ꯃꯄꯣꯛ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯏꯁꯣꯔ ꯃꯥꯕꯨ ꯋꯥꯔꯧꯗꯕ ꯉꯝꯗꯦ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕ ꯃꯤꯁꯛ ꯑꯃꯠꯇ ꯏꯐꯝꯗ ꯄꯤꯕꯤꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯃꯤꯅꯦ ꯑꯋꯥ ꯆꯩꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯉꯤ ꯃꯤꯌꯥꯝꯗꯒꯤ ꯍꯦꯟꯅ ꯅꯣꯏꯔꯨꯕ ꯑꯩꯁꯨ ꯃꯤꯅꯦ ꯊꯃꯣꯏ ꯄꯥꯜꯂꯦ ꯑꯩꯁꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤ ꯄꯥꯏꯈꯣꯝꯕ ꯃꯈꯨꯠꯇꯨ ꯇꯞꯅ ꯇꯤꯡꯊꯣꯛꯇꯨꯅ ꯁꯤ ꯑꯩꯒꯤ ꯈꯨꯠꯁꯤ ꯄꯥꯏꯌꯣ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯦꯡꯗ꯭ꯔꯤꯕ ꯅꯪꯒꯤ ꯃꯔꯨꯞꯅꯤꯅ ꯑꯣꯏꯒꯅꯤ ꯃꯐꯝꯗ ꯊꯥꯖꯕ ꯊꯝꯃꯨ ꯅꯪꯒꯤ ꯊꯥꯖꯕ ꯑꯩꯅ ꯃꯥꯡꯍꯜꯂꯣꯏ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯅ ꯄꯨꯟꯁꯤꯁꯤꯕꯨ ꯅꯪꯅ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯊꯣꯏꯕꯤ ꯄꯥꯏꯈꯣꯝꯕꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯔ ꯂꯥꯛꯇꯨꯅ ꯃꯣꯏ ꯃꯁꯦꯜ ꯑꯣꯛꯇꯕꯤ ꯑꯣꯛꯇꯕ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯏꯃꯥ ꯏꯄꯦꯝꯃ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯤ ꯌꯦꯡꯉꯣ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯊꯣꯡꯉꯁꯨ ꯅꯨꯄꯥꯒ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯗꯨꯅ ꯊꯨꯏ ꯊꯨꯀꯠꯆꯩꯅꯦꯍꯦ ꯐꯤꯕꯝ ꯃꯇꯥꯗꯨꯒ ꯁꯤꯒꯨꯝꯕ ꯂꯤꯆꯠꯀꯁꯨ ꯆꯠꯂꯤꯕꯣꯏꯔꯦ ꯅꯪ ꯄꯥꯏꯈꯣꯝꯕꯅ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ
ꯑꯩꯈꯣꯏꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯌꯨꯝꯗ ꯏꯃꯥ ꯅꯥꯏ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯑꯩꯗꯤ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯆꯔꯛꯄꯅꯤ ꯏꯆꯦ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯂꯝꯒꯅꯤ ꯏꯆꯦ ꯊꯥꯕꯥꯒꯤ ꯃꯆꯥꯅꯤ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯑꯉꯥꯡꯅꯤ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯃꯀꯛ ꯃꯥꯟꯕꯤꯁꯦ ꯃꯁꯤꯅ ꯅꯨꯄꯥꯁꯤ ꯏꯔꯥꯡ ꯇꯧꯁꯤꯟꯕ ꯁꯣꯏꯅ ꯑꯣꯏꯔꯦꯅꯤ ꯃꯁꯤꯒꯤ ꯐꯛꯂꯥꯡ ꯃꯥꯟꯕꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯋꯥꯔꯛꯂꯒ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯁꯤ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯏꯆꯥ ꯏꯃꯧꯅ ꯃꯇꯧ ꯇꯝꯅꯔꯛꯀꯅꯤ ꯍꯩ ꯑꯣꯛꯇꯕꯤ ꯅꯨꯄꯥ ꯐꯥꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯅꯨꯄꯤꯁꯤ ꯑꯗꯨꯝ ꯇꯧꯕꯤꯒꯅꯨ ꯑꯩ ꯅꯨꯄꯤꯁꯤ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯇꯥꯕꯅꯤ ꯄꯥꯏꯈꯣꯝꯕꯁꯨ ꯃꯁꯥꯅ ꯌꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯣꯏꯕꯤꯕꯨ ꯄꯨꯔꯛꯏ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯗꯤ ꯃꯁꯥꯒ ꯈꯔ ꯉꯝꯗꯕꯒ ꯃꯆꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯆꯥꯗꯣ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯍꯥꯏꯊꯔꯛꯏ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯕꯥꯕꯨ ꯂꯥꯏꯀꯠꯅꯩ ꯄꯥꯏꯈꯣꯝꯕꯒ ꯊꯣꯏꯕꯤꯒꯁꯨ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯅꯗꯦ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯁꯨ ꯊꯕꯥ ꯃꯆꯥ ꯄꯥꯏꯈꯣꯝꯕꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯂꯝꯗꯦ ꯊꯣꯏꯕꯤꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯒꯨꯝ ꯊꯕꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯗꯒꯤ ꯊꯕꯥꯁꯨ ꯃꯁꯥꯗꯣ ꯈꯔ ꯃꯈꯩꯗꯤ ꯀꯟꯈꯠꯂꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯋꯥꯗꯤ ꯀꯔꯤꯁꯨ ꯉꯥꯡꯂꯝꯗꯦ ꯏꯃꯥ ꯆꯝꯐꯨꯠꯁꯤ ꯈꯔ ꯆꯥꯁꯤ ꯊꯝꯃꯣ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯕꯥ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯈꯤ ꯃꯥ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯍꯦꯟꯅ ꯁꯣꯟꯖꯤꯟꯈꯤꯅꯕ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯑꯩꯗꯤ ꯑꯄꯣꯛꯄꯤ ꯏꯃꯥꯁꯨ ꯃꯁꯛ ꯈꯪꯖꯍꯧꯗꯦ ꯑꯗꯨꯅ ꯏꯃꯥꯗ ꯏꯃꯥ ꯀꯧꯕ ꯐꯪꯖꯕꯗ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯆꯔꯤꯕꯅꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇ꯭ꯔꯕꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤ ꯊꯥꯗꯠꯄ ꯉꯝꯂꯣꯏ ꯑꯩ ꯉꯁꯤꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯔꯕꯁꯨ ꯆꯠꯆꯈꯤꯒꯦ ꯏꯃꯥ ꯑꯗꯨꯒ ꯏꯃꯥꯅ ꯏꯕꯨꯡꯗ ꯋꯥꯔꯧꯔꯤꯕꯗꯨꯗꯤ ꯊꯥꯗꯣꯛꯄꯤ ꯏꯕꯨꯡꯗꯤ ꯀꯩꯁꯨ ꯂꯥꯟꯗꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯏꯕꯨꯡꯅ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕ ꯑꯩꯒꯤ ꯏꯐꯝꯗ ꯅꯛꯁꯤꯜꯂꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯃꯔꯝꯅ ꯑꯋꯥꯕ ꯄꯤꯗꯨꯅꯗ ꯂꯥꯛꯄ ꯍꯤꯡꯂꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩ ꯉꯁꯤꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯩꯅ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯕꯨꯡꯗ 이마기 민웅씨 풍자라도 비우고 이마 어쩌라게 이마오 이베마 토이비 탕lâm 콩탕잡 leptuna thabada ngakni yenglei imaw ibema nang inemu araurabro inemni imawgi thangoi masak khangningduna imawgi mataw yengbani imaw yumsi thadokduna sakhiba yaroye imawni yumasidi hek khongdaraga mikuptudagi nangse aigi imaw oikrabani nati ima adumna haibiganu ibungga yugi marakta aduguma mari amta leite ibu masalamago ibungday ipunsi kanbirakbani imaw ibema mapan thongni saktamna miyoibamagi magulit yaroy phasaba leini khana hekluraga naton sabi oirambasu kungai lokthop lokoi leitabi kathokpa ngambi amatab imaw iba phanghanbiyu haidana aina mapuma gi maphamda nisaba bordo ngasidi mapuma ni iphamda pinabi nangdi aigi asengba imawni kananasu imawgi mahut sinba yaroye ima inemgi nakta lawni ima aigi pibamsi ubada angoi tukotsaba phawdabra imawbu kari watke mayamdagi khara khasik hena noibagibo adu pukning sontaba hawnabro mayamdagi imawna khasik hena noibagi adu yongna pukning sontharabadi sarudu unsana kuppa mi mayam hingnariba mayamsidi kari khalamgani noige kai noijasana imawsidi noibabu lindongna mingona sikpasu natabasibo thoibi amukta kanagi maphamdagi asigumba nusiba wahi tawa phangjaraktrabani aduna mabukning nusina kapsai thabana mamawbu nusina thembi asigibu karigi imawna kapjaruni imana numit aphabam yenglagane imawbu chawna luhongbi paikhomasu mama amadi thoibina sanani warido ngasai makai lumduna tarambani hausiktada maithongda momo noksai asumna paikhomba amadi thoibibu thabana sawna luhongbirami abo noigi nahangi samu manbi nupido kokthoro mathaktuda tonga thaubi sanage
Hai kanagi macha masuno leiramuko noi nanadu leithatke tanzaduda thoibi mapal sen thorakpada mangol dari adudagi khongpham sahudaduna tharo tharo hekta onthare ayaya samu si ture samu sokpro hai mawa sokpra nangmu yeng na chatpa yadrai mi hai imagi paikhomba imau si ture laungni singkhasi laungnya itom dan sikhatpa ngamde mi paikhomba pakhana sen thoraktuna thoibi sokpro nangbu yenglaga chatpa yadro ture samu amom ture hi noi da hana haklagi leiramu hai hayengdagi ayu maning singse khra kasi ha chingkaba ibong aingamoi mangol sidagi phawba uthari baina singdagi mon tharabadi aidi lokha yaurejo o lokha yaudunaba agi khwangsida thorina punbiki hajarani waridi yauba kaigi makhwangda namoi punbaga chapmanarani angang tanaba thokiba manemsu masina porok sondunu muksanlai ima amu kaidorage o mathau leitabi mane makusana dabi mausin sinanya aigi mause noimali masidagi hena noibi leitrabra ye aina leitre lairibdi pura u imau atombi oige hairamba nate aigi mau noiraga moida puri thokpro haibanida hai mau ima wa haige mini hinjilabane hekta mathakdu phamjilu matung tarakpadi ine mayoknagi yadi aimam khangandrabdi yaroidaw adugane karigumba yumsi lakpa mi imau de karem ka thaina wangang la edana ta paragane konthong wangsi lanaba lakdu langthokko imau sidi thabana sauna nganglibdu taraga thoibidi sitha nopli numit asigi matung paikhomna thoibibu noiba hanthana ba haiduna ayukta singmaton yongnaba maga senduna kaminarami bong iwamna kidom tawreba nasado mangtalaga phadoini nasil thaba yuksida ai phida solhi miyamse huma ngantani ising nate ibong ai iyang kangthana bonabada ibong di wachet man ba soiche kairi wachet man mi isagase marai taraga naikhalaktuini ngasi di halaseba ayang waraswana yum yo hop sengado ko ahoiba aisu khagi seng hawlo asumna matam khragi matung thoibi hanadagi noiba khradi hanthari imagi paikhomba imausia noiba khra hanthabugumna tawdro nogi singkabado hayengdagi imasu laki hai kaidoni ima singyawjingeida sortatlaga sibana hani wakraza ha sortatna sineba adoiradi ai yumna sumlei zawrage isu senagadabaga yang watli haiba imadi kaw thangnabu khulda hidak semba yamna haibanu pima layeye mana hidak sembige amukta la oiguna hairakpani horendi imaga punamta salusi imaubu anoibini sadana noknare mayam sigi mamangdane amukta moksingi ima adunane imau mayek tuna tahandaba yadabani ima aise matam khara yum thatoknu sataba yaroidori aina yumda leitrabasu namau nupise imana khara cheksin yengsinbiram nangna hairamdrasu aina dum yengsin marai sare ai maudi nangi thabaktuda dum mai pakna nakok thadau imaugi karisu khanbirunu ai ma isau sauna leiriye kanano si imauda phe haibu matik nate asumna numidangi matamni paikombana thibi aina sakhrabasu nang wakal sontharamba yadeko magani thina leram kayang kuina sakataba thabak noibo sabsabadi isu haiba ngamtre thakrani sangado mati o ibungi thabakto soidana pai pak oiraksa ainasu ibungi damak isorgi mapamda thawni saki ai maramgidi thoidasu khansinbirunuda imana mamau aibo apopi masa amagum nusina nuna sana tawbini basidi ibungi thabakta pukning sangbiyo wakal phataba khanbigano thabakidi thoina bakhandrada aigi nupi anoibise mayam sangdana thanglaga purumudrana pakhatpagi wani yaribu tumna matawrasi masoi sum ngangladi aigi nungdum man khudum sina pisilaktanane hayeng namit anido usuk muraga satpa soitri ais sati aigi nupi side khatnaba hobu yabnate khutsau sina haibeta humlakpada aigase mathong murum khangdagai humna pai hido mani ibo ai tum sangi numidang sida ingkhol matona leiba bhutto thoklakpa ngai bi hoko hai phagi do ngai khone amma marak sidaga pangal sumai tum thamamaga changkhiroi binang asumna mathangi numita paikhomasu
ꯃꯥꯒꯤ ꯊꯕꯛꯀꯤꯗꯃꯛ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯆꯠꯈ꯭ꯔꯕꯁꯨ ꯊꯣꯏꯕꯤ ꯃꯁꯥꯗꯣ ꯃꯌꯦꯡ ꯇꯥꯅꯕ ꯍꯣꯠꯅꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯊꯣꯏꯕꯤꯅ ꯁꯨꯃꯥꯡꯗꯨꯗ ꯍꯨꯃꯥꯡ ꯑꯣꯔꯣꯔꯣ ꯇꯥ ꯃꯈꯩ ꯊꯧꯔꯤ ꯀꯟꯅ ꯆꯣꯡꯂꯤ, ꯅꯥꯀꯟꯗꯅ ꯃꯅꯦꯝ ꯊꯕꯥꯅ ꯀꯟꯅ ꯃꯁꯤꯡ ꯊꯤꯔꯤ꯫ 92, 94, 100, ꯌꯥꯔꯦ ꯌꯥꯔꯦ, ꯃꯁꯤꯡ ꯁꯨꯔꯦ, ꯇꯨꯔꯦꯟꯗ ꯑꯃꯨꯛ ꯏꯔꯣꯏꯕ ꯆꯠꯂꯁꯤ, ꯏꯔꯣꯏꯕꯁꯦ ꯃꯇꯧ ꯃꯥꯟꯗꯅ ꯃꯌꯦꯡ ꯌꯥꯝ ꯇꯥꯏꯌꯦ, ꯍꯩ ꯌꯥꯝ ꯍꯟꯊꯩꯅꯦ ꯅꯪ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯃꯤꯁꯛ ꯂꯩꯔꯕꯗ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯁꯥꯗꯨ ꯃꯌꯦꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯔꯦ꯫ ꯇꯕꯥ ꯃꯁꯝꯅꯒ ꯐꯕꯅꯤ꯫ ꯃꯇꯝ ꯑꯃꯒꯤ ꯑꯅꯣꯏꯕꯤ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯑꯎꯕ ꯀꯅꯥꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯕꯅꯤ꯫ ꯊꯕꯥꯁꯨ ꯃꯆꯥꯅꯒ ꯃꯇꯝ ꯁꯥꯡꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯤꯗ ꯃꯃꯧꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯏꯕ ꯍꯦꯛ ꯄꯨꯕꯤ ꯉꯁꯤꯗꯤ ꯃꯄꯥꯝꯂꯣꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯅꯝꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯅꯦꯝꯒꯤ ꯃꯄꯥꯝ ꯂꯩꯀꯥꯏ ꯑꯁꯤ ꯃꯥꯒꯤꯁꯨ ꯃꯄꯥꯝꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕ ꯃꯕꯨꯡꯅ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯎꯠꯄꯤꯔꯛꯂꯣꯏ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯃꯁꯥꯗ ꯂꯩ꯫ ꯂꯩꯍꯥꯎꯅ ꯃꯃꯧꯕꯨ ꯃꯃꯥꯡ ꯊꯥꯅ ꯄꯨꯔꯛꯄꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯃꯤꯠ ꯀꯨꯞꯇ ꯃꯈꯩ ꯉꯛꯅ ꯌꯦꯡꯅꯩ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯧꯅ ꯐꯖꯕꯣꯏꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯆꯤꯟꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯁꯣꯟꯅꯩ꯫ ꯈꯣꯏꯗꯨꯝꯅ "ꯅꯪꯕꯨ ꯑꯅꯣꯏꯕꯤ ꯊꯣꯏꯕꯤ ꯄꯥꯏꯈꯣꯝꯕꯅ ꯆꯦꯜꯂꯒ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯦ ꯇꯥ ꯈꯣꯏꯗꯨꯝ, ꯑꯩ ꯑꯅꯣꯏꯕꯤ ꯊꯣꯏꯕꯤꯗꯨꯅꯤ." "ꯑꯁ ꯊꯣꯏꯕꯤ, ꯅꯪꯗꯤ ꯃꯧ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅ ꯐꯖꯅꯤ ꯈꯪꯉꯝꯃꯗꯤ ꯅꯪ ꯑꯣꯏꯅ ꯂꯧꯖꯔꯝꯗꯧꯅꯤ꯫ ꯑꯩꯅ ꯐꯖꯩ ꯈꯟꯅ ꯂꯧꯔꯨꯕ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯤ ꯆꯔꯥꯡ ꯑꯄꯥꯏꯕꯤꯗꯨ ꯃꯥꯜꯍꯧꯔꯦ." "ꯃꯆꯤꯟꯅ ꯃꯆꯤꯟ ꯀꯜꯂꯤꯕ ꯅꯠꯇꯦ, ꯅꯪꯒꯤ ꯑꯅꯣꯏꯕ ꯃꯌꯥꯝꯗꯨ ꯀꯔꯥꯏ ꯊꯝꯈ꯭ꯔꯤꯅꯣꯕ?" ꯊꯕꯥꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯃꯤ꯫ "ꯍꯣ, ꯑꯩꯒꯤ ꯏꯃꯧꯒꯤ ꯑꯅꯣꯏꯕ ꯃꯌꯥꯝꯗꯣ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅꯅꯦ ꯃꯕꯨꯛ ꯃꯔꯤꯜ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯕ ꯆꯤꯔꯤ ꯌꯥꯡꯒꯪꯕꯤꯁꯤꯡꯗ ꯂꯣꯏꯅ ꯈꯥꯏꯕꯤꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯧꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤꯅꯤꯅ ꯐꯔꯩꯅꯦꯕ ꯁꯤ ꯍꯥꯏꯔꯗꯤ꯫ ꯍꯥꯏꯌꯦ ꯃꯧ, ꯆꯠꯁꯤ ꯂꯥꯎ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯏꯆꯨꯝ ꯆꯨꯝꯗꯦ, ꯏꯅꯦꯝ ꯃꯁꯛꯁꯤ ꯌꯥꯝ ꯍꯪꯒꯣꯏ." ꯊꯣꯏꯕꯤꯁꯨ ꯃꯄꯥꯝ ꯂꯝꯗꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄꯗ ꯃꯕꯨꯡ ꯑꯃꯗꯤ ꯃꯅꯝꯃꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯀꯤ ꯄꯥꯎ ꯑꯃ ꯇꯥꯔꯕꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯃꯕꯨꯡ ꯑꯣꯏꯅ ꯃꯆꯜꯒꯤ ꯑꯋꯥ ꯃꯁꯛ ꯎꯈꯤꯗ꯭ꯔꯕꯁꯨ ꯃꯆꯜ ꯑꯃ ꯑꯣꯏꯅ ꯊꯣꯏꯕꯤ ꯃꯕꯨꯡꯒꯤ ꯋꯥꯔ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯕꯨꯡꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ "ꯇꯥꯆꯧ." ꯆꯥꯎꯔꯦꯜ ꯃꯆꯜꯕꯨ ꯎꯕꯗ ꯉꯛꯅ "ꯏꯕꯨꯡꯒꯤ ꯊꯣꯏꯕꯤ, ꯇꯥꯆꯧ ꯅꯆꯜꯕꯨ ꯂꯝꯍꯦꯟꯕꯤꯅꯤ ꯍꯥꯏꯅ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩꯕꯤꯒꯅꯨ, ꯆꯠꯅꯕꯤ ꯉꯥꯛꯄꯤ ꯍꯥꯏꯗꯨꯅ ꯅꯆꯜꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯇꯥꯆꯧꯅ ꯅꯆꯜ ꯑꯩꯕꯨ ꯂꯧꯈꯠꯄꯤꯗ꯭ꯔꯕꯁꯨ ꯇꯥꯆꯧꯒꯤ ꯑꯋꯥꯕꯅ ꯄꯥꯎ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯆꯜ ꯇꯥꯆꯧꯒꯤ ꯃꯥꯡꯁꯤꯗ ꯂꯦꯞꯂꯔꯦ꯫ ꯏꯕꯨꯡꯒꯤ ꯊꯣꯏꯕꯤ, ꯇꯥꯆꯧꯅ ꯋꯥꯈꯜ ꯊꯦꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯩꯒꯤ ꯏꯔꯦꯝꯈꯥꯛꯀꯤ ꯏꯆꯜꯒꯤ ꯄꯨꯛꯆꯦꯜ ꯈꯪꯂꯨꯗ꯭ꯔꯦ꯫ ꯇꯥꯆꯧ ꯅꯐꯝꯗ ꯌꯥꯝ ꯂꯥꯠꯈ꯭ꯔꯦ꯫ ꯏꯆꯜꯒꯤ ꯅꯐꯝꯗ ꯂꯪꯖꯔꯨꯕ ꯏꯔꯥꯜ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯑꯣꯏꯔꯤꯕ ꯅꯅꯝꯃꯒꯤ ꯐꯤꯕꯝ, ꯇꯥꯆꯧꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯃꯊꯧ ꯑꯁꯦ ꯆꯝꯖꯔꯕꯤ ꯏꯆꯜꯒꯤ ꯃꯐꯝꯗ ꯂꯪꯖꯔꯨꯕ ꯏꯔꯥꯜꯒꯤ ꯗꯟꯗꯤ ꯏꯁꯣꯔ ꯃꯥꯅ ꯏꯐꯝꯗ ꯄꯤꯕꯤꯔꯤ꯫ ꯋꯥꯔꯧꯗꯦ, ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔ ꯃꯥꯅ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯑꯣꯠꯈꯤꯁꯅꯨ꯫ ꯏꯔꯥꯜ ꯂꯩꯔꯕ ꯅꯕꯨꯡꯈꯩꯅ ꯏꯆꯜꯒꯤ ꯅꯐꯝꯗ ꯂꯥꯛꯇꯨꯅ ꯋꯥꯍꯩ ꯑꯃꯇꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯏꯕꯨꯡꯒꯤ ꯊꯣꯏꯕꯤ, ꯂꯥꯎ, ꯏꯕꯨꯡꯅ ꯏꯆꯜꯕꯨ ꯆꯦꯠꯅ ꯀꯣꯠꯀꯦ꯫ ꯃꯁꯛ ꯊꯣꯛꯄ ꯑꯋꯣꯡ ꯑꯣꯏ ꯏꯆꯜꯒꯤꯗꯃꯛ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯆꯜꯅ ꯇꯣꯏꯅ ꯏꯐꯝꯗꯒꯤ ꯅꯤꯖꯈꯤꯕ ꯃꯕꯨꯡ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯉꯁꯤꯗꯤ ꯏꯕꯨꯡꯅ ꯏꯆꯜꯗ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯄꯤꯔꯒꯦ꯫ ꯇꯥꯆꯧ." ꯊꯕ ꯃꯃꯧ ꯑꯃꯗꯤ ꯃꯌꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ "ꯏꯆꯥꯆꯥ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ, ꯇꯨꯡꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯂꯩꯔꯦ, ꯏꯃꯧꯁꯦ ꯂꯥꯌꯦꯡꯗꯨꯅ ꯐꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯌꯦꯡꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯝꯁꯨ ꯊꯦꯡꯈ꯭ꯔꯦ, ꯅꯣꯡꯃ ꯅꯤꯡꯊꯤꯅ ꯂꯥꯛꯂꯒꯅꯦ ꯑꯐ ꯐꯠꯇ ꯇꯥꯟꯅꯔꯁꯤ." ꯁꯣꯝꯗ ꯄꯥꯏꯈꯣꯝꯕꯅ "ꯂꯩꯇꯦ, ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯏꯃꯥ ꯍꯅꯨꯕꯤꯗꯨꯁꯨ ꯏꯇꯣꯟ ꯅꯣꯏꯕꯤꯗꯨꯁꯨ ꯑꯝꯇ ꯂꯩꯇꯦ꯫ ꯀꯔꯥꯏꯗꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯃꯣꯏꯅꯤ ꯊꯤꯔꯨꯗꯣꯏꯁꯦ꯫ ꯁꯦꯜ ꯇꯥꯟꯕ ꯆꯠꯄ꯭ꯔꯥꯕꯨ ꯍꯜꯂꯛꯄꯗ ꯀꯩꯑꯣꯏꯕ ꯃꯅꯤꯡꯗ ꯃꯧꯍꯣꯟꯇ꯭ꯔꯨ ꯍꯣ ꯇꯥꯔꯦ꯫ ꯏꯇꯨꯁꯨ ꯏꯃꯥꯁꯨ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯩꯃꯥ, ꯏꯃꯥꯒꯤ ꯄꯥꯏꯈꯣꯝꯕ, ꯏꯆꯥ ꯍꯜꯂꯛꯂꯦꯗꯅ꯫ ꯏꯃꯥꯕꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯥꯏꯗ ꯄꯥꯏꯔꯨꯒꯦ? ꯅꯃꯧ ꯅꯨꯄꯤ ꯊꯦꯡꯒꯨ ꯃꯥꯟꯕꯤꯗꯨꯅ ꯀꯥꯏ ꯂꯩꯔꯨꯔꯒꯦ? "ꯍꯩ, ꯂꯪꯐꯩ ꯆꯠꯂꯨ ꯍꯥꯏꯔꯒ ꯏꯁꯧ ꯇꯝꯂꯒ ꯍꯜꯂꯛꯄꯣ? ꯑꯁꯨꯛ ꯆꯥꯎꯅ ꯂꯦꯞꯂꯤꯕ ꯏꯃꯧꯁꯦ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯅꯣꯏ ꯅꯨꯄꯥꯒꯤ ꯍꯧꯅꯕꯤ ꯃꯇꯝ ꯈꯔ ꯌꯨꯝ ꯊꯥꯗꯣꯛꯂꯨꯕꯁꯤꯗ ꯍꯜꯂꯛꯄꯗ ꯅꯇꯨ ꯐꯥꯎꯕ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯕꯔꯣ?" ꯄꯥꯏꯈꯣꯝꯕ ꯊꯣꯏꯕꯤꯕꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ "ꯑꯥꯏ, ꯃꯩ ꯅꯨꯄꯤꯅꯤꯅꯦ,
ꯃꯁꯛꯁꯤ ꯐꯤꯕꯝꯁꯤꯗ ꯑꯩꯗꯤ ꯏꯇꯨ ꯑꯣꯟꯅꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯖꯔꯝꯃꯤ ꯑꯩꯁꯦ ꯅꯨꯄꯤ ꯈꯟꯕ ꯌꯥꯝ ꯍꯩꯇ꯭ꯔꯣ ꯏꯃꯥ ꯍꯥꯏꯌꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯈꯟꯕ ꯍꯩꯕꯒ ꯁꯥꯔꯛꯂꯅꯨ ꯍꯣꯠꯅꯕꯕꯨ ꯀꯜꯂꯕꯗꯤ ꯅꯣꯡꯃꯗꯤ ꯃꯥꯏ ꯄꯥꯛꯏꯗꯣ ꯈꯪꯉꯦꯗꯅ ꯏꯃꯧꯅ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯃꯄꯥꯜꯅꯅꯤ ꯏꯃꯧꯅ ꯑꯅꯣꯏꯕꯤ ꯅꯨꯄꯤꯗꯒꯤ ꯉꯔꯣꯏ ꯁꯕꯥꯅ ꯅꯩꯊꯔꯒ ꯂꯩꯔꯝꯃꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯣꯏꯕꯤꯅ ꯃꯐꯔꯦ ꯍꯥꯏ ꯁꯣꯏꯔꯦꯅꯤ ꯃꯥꯒꯤ ꯄꯥꯏꯈꯣꯝꯕ ꯑꯩꯒꯤ ꯅꯨꯄꯤ ꯐꯖꯕꯤ ꯍꯥꯏꯌꯨꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯋꯥꯗꯨꯅꯇ ꯂꯥꯛꯂꯤꯕꯤ ꯊꯣꯏꯕꯤ ꯄꯥꯏꯈꯣꯝꯕꯒ ꯊꯦꯡꯅꯔꯨꯕꯅ ꯑꯅꯧ ꯃꯄꯣꯛ ꯑꯃꯒꯨꯝꯅ ꯑꯋꯥ ꯃꯁꯛ ꯈꯪꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝ